Jadi ngasi akhoi kai haitare manlemgi imaron gi nixing numit kamari leinana akhoi ngasi gi ahum suba kudol ni ngasi akhoi gi discussion gi platform asida lengsen biduna leire oja akhoi Guwahati dagi oja Laisram Tarnikanta amasung Sichel dagi oja IS Thingom mayamna khangnaba aduga Iboton Singho Thingom maina pulnei aham maktada akhoi ngasi leinagadaba hiram masina Assamda akhoi Maitilonna akhoi laik laisu tamakpa karamna hawgalakhiba asigi matangdani maroina akhoi nene jagadabase tawboibodi akhoi Assamgi kenosi yamna khara controversy leiba khara critical keno leiba khara su lei adu arasu oja singna khara khangjaba khara do akhoi sum tabinasi to aham maktada oja Laisram Tarnikanto amasung oja IS Thingombu akhoi Manipuri Mirror gi maikaidagi ikai khumnajari amasung nolukjari khumnajari akhoi hairubada oja oina harau yabirakpagi tamaktasu akhoi tabimal khangba uchari to aham bada asmaina oja Tarnikanto da lakjage akhoi gi Assam haitara hojikti Assam si state amani mamangai da hoi district se khara tongan ba khara reorganize toromba amo leiramba su jai adubu Assam maroina akhoi Assam haina khangnariba akhoi gi Barak Valley Silchar natagana Lakhipur Hailakandi asmaina mafam keno singse outside Manipur haitare asidai sida Manipuri loan na laik laisu tamakpa ba formal education se kramaina haudorakhibano haibase asigi matangsi ojadagi khajitang sablam haibiu Malayamgi imalongi numit kamari leinana Manipur Miran sinlang tu ngasik da kanan da bai torom sida yang biri ba mayam puna mapam da loinana Manipur Miragi kangmudasu aikoi gano harau ta yama phongduk sari Assam da Meitei lodngi larik laisu tamba haubasi akhoi gi samna haiba lising amaga champan ga jage taruk taret dagi haubani adubu madugi mamangda masigi akhoi gi keno hun gi basidi akhoi maru hun ba haitare masidi jaribon ge Laisam gunda nauria pulona lising amaga tara mari da mana matemdugi probesika haibadi metric parika thabaga loina mana kalam paiba haure punna mana larik kuni sereng larik mapanjauna larik kuni thoi irami masigi matungda mana puliski tabak changguraga majati amangsu mamarob nungsiba duna magi matamdugi puliski SI waram britiski matamgi yamna kalak ningai oiraba phamdu tatok duna lising jamun ke kundra ke April da ma Laisamun laktuna apukwa maru lingkatuna akhoi mitai rodna imaron sakadabani imara songadabani imaron tamgadabani haibasigi marun ki masigi matungda lisinga mal jamban jagai humdaida akhoi Lakhipurda naha maru kasaraina akhoi marupama lingkhalamni madugi haubam gauriya oja gaurarina president aduga Oinam Norendra Amadi Laisam Joy Kumarna Joint Secretary Waidan Laukaleba Moida Nom Bazi Hauri Moi Lakipur Maigeda Madugi Madugina Koi government 1956 ki June Dada school LB school Dinda Mete Rona Life Tambagi Dama order issued Tauri Madugi Lakipur ki Maigeda Haibana akhoi gi matlab 1956 da ai kenogi kasar gi school humdoida imalona laik dam bahuri ada asumdana helagani maigedana 1956 da akhoi likhat ba thagon marupna moishu moegi edi jaribonda laik laisu kenoda primary thakta metedon laik dambagi hogatbagi matungina moisu ordari phanglaga matungda makoina haibana makoigi motana aidi matamdu LB school se local board ki makhata lerami local board ke ab lauraga 1957 gi march ki tang amadagi hauna akoigi metelona primary school da like dam hauri adubu masi numida sibu makoina imaning sing bahaina ngasi bhawa
March ki amase Taugon Madupna Suk Kuiba Madam se Amata Leptana Imanin Batarum se Pangdoi. Adugi Matungina Halagandida Hamadi school Nipanda LB school LB school da meted on like the Bahuri school Nipan Pirakpani Aduga school Anikadi Bistu Biagim Uibana Mudi meted on the Muadel Muitam Gide. Adogi Matung Dana Sondana Kantabasi Ama 56 57 Sika Akoi cannot over the ME school Tamadi 1960 Dagi Chapman Howdy. Lakipur Dana Akoi LB school Ganose Sitcher Maigana Tauramase Kunau Sapor Moina Singerbon German Sisina Akoi Darbon Manak Dana Yarbon Lamenda Moisu 1960 LB Howdy Gano Amy Howdy Loina Najaribon Desu school Ganoda school Nipanda Howdy Adamaruina Howdy Akoi Ganone Sanare Mite School Lasun Kunda 1960 January Howdy. Masi Akoi Sanare Sina Kanaka Lining and Gi Magi Nupise Magi Ganoda Magi Maminda. I demoina LP school chair Tamabatunda ME school Karada Hunana Zarbun Gabam Takumadu Sin Kotana Hama Mitin Madam Wedare Akoi Lysamun Machina Zaribun Gamaya Tabanina Zaribunda Kudmari Kudma Labasigi Mitai Masida Legati Akoi my Ribunaki Mite Satina Lagan Light of Muni Ida Matandu the Tagon Maduki Jana Checket Ramba Kaidam Ekendro Amazum Akoi Lasunkin Sanade Ujiki Laningi Magi Taloi Magi Mabungis Nopa Modangjam Sango Babu Makoyan in Salaga Lampi Nabagi Haibaneba. Haidabama Tamjuga Sanade Nayamna Ganota Etikari Peter Daga Lamana Masagi Lamdagi Bika Mangatona Lampidana Uji Sanade Miskul Jahobani 60 Tida Matunda LP Ore Ujiti Sanade Mite secondary Wedana Masi Kanu secondary state later Adoga Bora Billy the Aujiga Ujikse Akoi LP school Masin Chair Zamgo Janghinipan Helakan Dida Kundamari Adogi ME school China Bora Billy Apun Batani Punipan Helakan Dida Nipan at the high school Dina Bora Billy da Kundama Toy Adogi Jaribun Dana Manga Asumana Tona Chatarakli Ujiksu Kaidi Adubu Awabu Madi Sum Tauraba Madaxiga Matamgi Yawal High Gadrakarinon Miteron Tambira School Lajamun Gumba kilometer Manga se Mite Taba School ni Maduga Maya Tangmada School Malay Waja Manga Lay Mitegi Adubu Matam Duga School Dadi Waja Saturday Tara Manga Father Masitu Yamna Adi Matam Yakan ba Yawal Haigatra, Chaiteng Haigatra, Masima Lae, Masiki Matakta, Akoi directive Haigatra, Mite makes it a Mudra Matuna Banglaming, Tamamuni Pare, the Mite Milk Santa Masira, Angang upon the Polum Mama Hoiba, Kaigana Wajajin Zoo, Mite Lonche Bajana, Training Pidaba, and about say experiments stage the labor, Masina Chu, Mi Jinchina, Mite Lonche, Bamda Dana. ꯑꯗꯨ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯁ꯭ꯇꯦꯖꯇ ꯂꯥꯛꯁꯤ ꯑꯁꯤ ꯃꯊꯪꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯃꯊꯪꯒꯤ ꯀꯩꯅꯣꯅ ꯂꯩꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄꯒꯤ ꯃꯇꯝꯁꯦ ꯑꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯈꯖꯤꯛꯇꯪꯒ ꯅꯩꯅꯈꯤꯁꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯥꯏ.ꯑꯦꯁꯇ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯥꯏ.ꯑꯦꯁ ꯊꯤꯉꯣꯝꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥꯒꯤꯁꯨ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯖꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯃꯩꯇꯩꯂꯣꯟ ꯇꯝꯕ ꯍꯧꯔꯛꯄ ꯑꯣꯖꯥ ꯍꯣꯏ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯒꯗ꯭ꯔꯥ ꯅꯍꯥꯎꯔꯤꯉꯩꯗꯒꯤ ꯀꯃꯥꯏꯅ ꯍꯧꯗꯣꯔꯛꯈꯤꯕꯅꯣ ꯑꯣꯖꯥꯒꯤ ꯈꯪꯕ ꯂꯩꯔꯒꯗꯤ ꯑꯣꯖꯥ ꯍꯣꯏ ꯈꯨꯡꯒꯪ ꯅꯠꯇ꯭ꯔꯒ ꯑꯣꯖꯥ ꯍꯣꯏ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒꯅ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗ ꯃꯅꯤꯄꯨꯔ ꯃꯤꯔꯔꯕꯨ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯖꯥ ꯇꯔꯅꯤꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯩꯍꯥꯛꯀꯤꯁꯨ ꯃꯗꯨ ꯑꯈꯪꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝ ꯑꯣꯐ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯁꯥꯝꯗ ꯍꯧꯒꯠꯄꯁꯤꯗꯥꯏꯕ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯁꯁꯦ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯕꯦꯁꯅꯤ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯕꯦꯁꯅꯤ
adagi Toroni Kanto hoina third base ni aduna ekoina ahamba tambasi emi da tamba matamsida school je sang leitaduna migi sangoida sangoi amada akoige maino babu haiduna akoi jaribonda ihan hanba emi ni makogi yumda tawi adagi makogi hingolda Gwalipar mitei emi school haina ama saraga aduda akoi emi se hawi sanare na chahi ama hali adai jariboni wafam niko sanare na chahi ama hali 63 da aduga Gwalipar mitei emi school sina 1964 dagi ni aduna akoigi Ojasing larik iba writer sina irekpa matamda Gwalipar mitei emi se ihai haibi de kari gino aiduga Gwalipar mitei emi school da ikoi chahi ahum tamabagi matungda masi manak nakpa Nimai Chandpur High School da amalgamation oikhiaba aduna masigi takak se khara watli adu atai makhadi adum yajare adu asi matang siga aina panjaniba amana ekoina medium of instruction se primary stage tagi mathang mathang torok pasida aiba akoina high school ja aba matam siga kari tawga ekoi mamang da leiba de ani ahum mari mamang adu kya da mamang da kino khangde makoi manipuri agoi hanadi classical hairam ya jikna elective ka haine yaba classical ibong da manipuri tammi makoi na tammi se Dr. Komol gi Madhavi Upanas ka khwairakpam chawbagi thaina gi leranga masi se manipurom da su loina tumai tawi masi Guwahati University makadani akoine medium of instruction yana na tambani hajaraga swaba adugi sam 10 chahi manga tra mamang da manipuri se tamba hore masi Kolkata University makha da toramba sidi ai nithina haibanga jadre but matam du Guwahati gi makha da Assam Manipur loina punna masi keno se chatharam ya curriculum se aduga amana yam angakpa amana ai koina emi da tamma matam siga emi da tangma matam siga ai yamba ahan se ma BA tamya ba okay ma BA tamma matam siga magi Manipuri subject se pura degree ki course ta makoi tathaya ba aduna lairik se khamba thoibi seire nura santhalembi adai thambal kari kai da abar bari da lairik se leirak na thambani aina akoina somde ME 4 5 ta tammi ado akoina paba woni dugai duga the masigi process se before introduction to the medium of instruction in Assam adui mamang da degree da already tamba ho raba masi karam yade huwa chap chapi ote de hai bangam jade but in the decade of 60 masi tawoni masi adra Manipur of the wari sarbu matam da dum oja hoisu haire akoi ichi hoisu tamami akoi su tamya dumaina aduna akoi yamba ka se LP da khagde high school da maite ron suktam tam da bidai ba direct degree da chalaga ba chowa subject bas 200 mark kila kaino asi se tamba hoboni ai masim tanga panjani aduga aina makha da jamna lakchaning ba wafam sidi akoi gi Assam da asumai da na chatharak pasida ekoi loan ga mari le na ba larik jamna e hiya ba loan ga le na ba mari language related like 25 ai se 25 pakit kunga gi list jauri masiga adum 60 ki decade te rona 70 80 se 20 rupiah siga adum lanje thengna grabani aduna various writers in ba mong da like che ya ba mai gi 20 rupiah ga che na ba se condemn to na ba english de iba jawi bangla de iba jawi maite ru de iba jawi masigi lyric mayam che akoi atai lyric ka pula lyric kun manga ne kun manga gi list se am ta haja ora waja habiu yani oja habiu masiga akoi 20 rupiah lyric kun manga si manung da 20 rupiah issue da iriba lyric che tarani thoi khakne atai da atai maram da ne pura moina sorok khaiba Malik Chan gi
the genesis of Vishnupriya, the S. Janoki Haina Ama Silcher de Maving Ontoga Ibani, the unfolding truth, but this is Vishnupriya Marandani, Oja Nauren Shanaja Bana Gawati University, Lady Game Atanda, the Gawati branch of Manipuri Saita Parishadna Tauduna, Vishnupriya Mares to the Manipuri Hyperlayama. Adagi Laishamundagi, Biren, Urun, Kulachanda, Moina Punjalaga, Vishnupiyas are not the Manipuri Sainama. Adai Silchadagi, Yumnam Sunamanina, Ondher Gojodorson Haina, Adagi Yamung Biren Sana, Lakipurgi, Mala Vishnupriya Ekti Protivedon Haina, 1996. Adai Chongtham Goro Singhana, Scholar Malay, Magna Moko, Monipuri, Amasung Vishnupriya Haina Idame. The Koi Ojachura Manina Silcher Jail the Numit Humni Hibasi Yamna Angakpa Silcher Jail the Humni Mi Tara Padan Layrubagi Togo Malagi DC office to Waikokai to Bagi Adwegi Ataidi Bakata Vase Kunjolal Yende Mamna Sularigami Barak Tampaki Home Subanupilal Masisu Ngasagi DC office to Waikokai Bagi Mari Lena Atusu Vishnupriya Watok Dagini Adi Matunda Liza Dauria Pulogi Mite Yellow Mayek Nauria Amusanagi Mite Yellow Mayek Ki Mari the Hajaning Wakaradang Waja Hurem Modon Mohongi a few remarks on the Manipuri language. A short term on Manipuri, a short note on the term Manipuri. Ade matang the Manipuri loan the big jan you launch at Sebaginity. Like Ahuma Hurem of the morning in Oja. Ade S. Rajendra Kumar Singho Chaudhura, a handbook of triangular terminology of science and mathematics. The Dr. N.D. Hodamba Miteirongi Banan Amasung Ade Oinam Nolendrogi Oitiasik Oiba Kongjang Amagi Liki Debawari, the IS Tingongi Manipuri Londani Ho, Masi 8 Siduli Marandani, Tangjam Bachatona Iramba, Sorol Manipuri Basa Sikha, Oja Subram Naiba, Maitei Longai the Lonyan, Nongthomam Indra Kumar Hojai Degi, Maitei Rogi Wapurol, Maitei Basa Siko. Ade Thaudam Ivo Baba Tobi Hojaigi Magna Anglo Manipuri Assamese Hindi words book. Ade Hidam Dolen Mag Manipur Gini Adoju Gawati the letter for Manipuri dictionary structure of Manipuri meaning Ade Ninghaiba Maisnam Ninghaiba Hojaji Manipuri Saitot we Parishad ki General Secretary Man Ibasan Manipuri Londa Mahimasing Adagi like Loidore, Manipuri Mediam, Moral Carino, Masisu, Ojachura Manila Ibani, Adagi Mapan Manipuri loan Amadi Saita Nainava Waring Sing, Masi Endi Hodam Bagini, Masi Anida Suhamare, Manipuri morphology, that's a psycho on Okay. I Losinjaraga, Lariki line. Okay. Thagache Roja, Ina,asi like Maming Palhaning Bay, Madam Ding, Asagi, a quay like Lashu Tamba Golakpada, Olato Nikando de Laxage, like Lashu Tamba Golakpada, a Koigi Kenoshi. Okay, Haitare. Manipuri medium, Tamding at the Ola, I asked high hiva, the question the metric, Natragana, Koikara Mataki, high school, the Natagan University level to Magi Kenoshi Jaupo. So, asi chronologically the way Dramana in a Kali, a hambada, a Koigi class 1, 2, 3, 4, 5, and a Taraga University, the Jauhan Banataba, Maraktagi University, Natagan High School, the Akoi curriculum, Sida Mitei Longi, Larixing, a power Larixing Posilapagi, Kanomasum Ui. I don't know, Jatra Nikando, then hanging Sina, a Koigi Hogolakumatamse, 56 Pohiro, 57 or 58 Pohiro, that 60 is why see the Karambal Larik, and asking the Tapi, Maru in a bising, Kanana Oi, Ashamgi Oibra, Makoshi Kadai, the Kamina Kang, Kamata Rokna, Manipuri, Metelonsi, Kamana Moina. Ilarik Irapon have a Masiki background. I got Tunda Koi Hoji or Lak, the Hoji Hanagi, Hogolaki Matamgi Kenosi.
ꯑꯁꯤ ꯑꯃꯨꯛꯇꯪ ꯈꯪꯁꯤ ꯑꯗꯨꯒꯩꯗꯨꯒ ꯉꯁꯥꯏ ꯑꯣꯖꯥ ꯑꯥꯏꯑꯦꯁꯅ ꯅꯤꯡꯁꯤꯡꯕꯤꯕ ꯑꯩꯈꯣꯏ ꯂꯦꯝꯅꯥꯏ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒꯤ ꯋꯥꯊꯣꯛꯁꯤꯅꯁꯨ ꯈꯔ ꯑꯩꯈꯣꯏ ꯃꯤꯇꯩꯂꯣꯟ ꯇꯝꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯤꯇꯩꯂꯣꯟꯒꯤ ꯀꯩꯅꯣ ꯏꯍꯧꯁꯤꯗꯁꯨ ꯈꯔ ꯁꯍꯨꯝ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯀꯩꯅꯣ ꯁꯥꯐꯨ ꯄꯤꯕ꯭ꯔꯥ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯁꯨꯝ ꯊꯝꯕꯤꯔꯝꯃꯨ ꯑꯣꯖꯥ ꯇꯔꯅꯤ ꯑꯩꯈꯣꯏꯒꯤ ꯇꯝꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯈꯣꯏ ꯀꯩꯅꯣ LPꯗ ꯇꯝꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕꯁꯦ ꯕꯪꯂꯥ ꯇꯝꯃꯝꯃꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯩꯇꯩꯂꯣꯟ ꯑꯩꯈꯣꯏ 57ꯗ ꯂꯥꯛꯄ ꯃꯇꯝꯁꯤꯒ ꯃꯇꯝꯗꯨꯒ ꯂꯥꯏꯔꯤꯛꯁꯦ ꯊꯣꯏꯅ ꯂꯩꯔꯝꯗꯦ ꯑꯣꯖꯥꯁꯤ ꯃꯩꯇꯩꯂꯣꯟ ꯑꯣꯖꯥꯁꯨ ꯍꯥꯞꯇꯕ ꯑꯗꯣ ꯃꯇꯝꯗꯨꯒ ꯁ꯭ꯀꯨꯜ ꯑꯃꯃꯝꯗ ꯃꯩꯇꯩ ꯑꯣꯖꯥꯁꯤꯡꯁꯤꯅ ꯃꯣꯏꯅ ꯇꯥꯛꯏ ꯃꯇꯝꯗꯨꯒ ꯌꯥꯝꯅꯁꯨ ꯂꯨꯅ ꯍꯧꯖꯤꯛꯀꯤ LP ꯁ꯭ꯇꯦꯟꯗꯔꯗ ꯂꯨꯅ ꯇꯧ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯦ ꯂꯩ 3ꯒꯤ ꯃꯃꯤꯡ ꯏꯌꯨ ꯁꯥ 3ꯒꯤ ꯃꯃꯤꯡ ꯏꯌꯨ ꯁꯥ 5ꯒꯤ ꯑꯗꯨ ꯍꯥꯏꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯑꯃ ꯑꯍꯥꯟꯕꯗ ꯗꯨꯌꯦ ꯍꯥꯏꯅ ꯇꯧꯔꯝꯕꯁꯦ ꯅꯥꯃꯣꯇꯥꯒꯁꯦ ꯅꯝꯕꯔꯤꯡꯁꯦ ꯍꯧꯖꯤꯛ ꯑꯅꯤ ꯑꯃ ꯑꯅꯤ ꯃꯔꯤꯁꯦ ꯃꯁꯤ ꯑꯗꯨꯝ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯏ ꯂꯥꯏꯔꯤꯛ ꯀꯩꯅꯣ ꯇꯧꯗꯦ ꯑꯌꯥꯝꯕ ꯑꯗꯨꯒ ME ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜ ꯃꯔꯨꯞꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯥꯏꯗꯝ ꯑꯦꯀꯦꯅꯣ ꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ 1960 ꯀꯩꯅꯣꯗꯒꯤ 63 ME ꯁ꯭ꯀꯨꯜ ꯍꯧꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛꯁꯦ ꯑꯌꯥꯝꯕ ꯃꯅꯤꯄꯨꯔꯗꯩ ꯄꯨꯔꯛꯏ ꯃꯇꯝꯗꯨꯒ ꯃꯅꯤꯄꯨꯔꯗ ꯁ꯭ꯇꯨꯗꯦꯟꯠ ꯁ꯭ꯇꯣꯔꯗꯒꯤ ꯂꯥꯏꯔꯤꯛ ꯂꯨꯄꯥ 5,000ꯒꯤ ꯄꯨꯅ ꯂꯥꯛꯄ 8,000ꯒꯤ ꯄꯨꯅ ꯂꯥꯛꯄꯒꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯊꯦꯡꯅꯩ ꯑꯗꯒꯤ ꯀ꯭ꯂꯥꯁ 7ꯗꯒꯤ ꯇꯝꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯤ MIL ꯃꯅꯤꯄꯨꯔꯤꯁꯤ ꯅꯠꯇꯅ ꯑꯇꯩꯗꯤ ꯑꯩꯈꯣꯏ ꯏꯪꯂꯤꯁꯀꯤ ꯂꯥꯏꯔꯤꯛ ꯑꯃꯗ ꯇꯝꯃꯝꯃꯤ ꯍꯤꯁꯇ꯭ꯔꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯪꯗꯦ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯈꯪꯗꯦ ꯑꯃ ꯄꯨꯝꯅꯃꯛ ꯃꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯅ ꯂꯥꯏꯔꯤꯛꯁꯦ ꯑꯣꯏꯅ ꯆꯠꯂꯝꯃꯤ 79ꯗꯒꯤ ꯑꯩꯈꯣꯏ ꯃꯤꯇꯩꯂꯣꯟꯅ ꯊꯥꯕ ꯌꯥꯈꯤꯕꯅꯤ ꯃꯗꯨꯁꯨ ꯆꯍꯤ 5ꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯑꯦꯛꯁꯄꯤꯔꯤꯃꯦꯟꯇꯦꯜ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ तो अदु अꯣꯏꯔꯒꯗꯤ ꯃꯔꯨꯑꯣꯏꯅ ꯂꯥꯏꯔꯤꯛꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯑꯏꯕꯁꯤꯡꯅ ꯖꯤꯑꯣꯒ꯭ꯔꯥꯐꯤꯕꯨ ꯑꯣꯏꯔꯣ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯄꯨ ꯑꯣꯏꯔꯣ ꯁꯣꯁꯤयोꯂॉजीꯕꯨ ꯑꯣꯏꯔꯣ ꯃꯦꯠꯄꯨ ꯑꯣꯏꯔꯣ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏ ꯂꯤꯇꯔꯦꯆꯔꯕꯨ ꯑꯣꯏꯔꯣ ꯑꯌꯥꯝꯕꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯔꯛꯄ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗ ꯂꯤꯇꯔꯦꯆꯔꯗꯤ ꯑꯣꯖꯥ ꯀꯩꯅꯣ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏ ꯃꯇꯝꯗꯨꯒ ꯀꯩꯅꯣ ꯂꯩ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯀꯩꯅꯣ ꯑꯁꯥꯝ ꯄꯕ꯭ꯂꯤꯀꯦꯁꯟꯅ ꯃꯣꯏꯅ ꯐꯣꯡꯕ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯇꯧꯔꯦ ꯑꯣꯖꯥꯁꯤꯡꯅ ꯄꯨꯊꯣꯛꯅꯕ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯇꯝꯕꯗꯨ ꯎꯏ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯁꯨ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯎꯏ ꯑꯣꯀꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯩꯅꯣ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯗꯒꯤ ꯁꯨꯝ ꯄꯨꯔꯛꯄ ꯍꯣꯏ ꯇꯝꯅ ꯂꯥꯏꯔꯤꯛꯇ ꯑꯌꯥꯝꯕ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛꯄꯨꯗꯤ ꯀꯣꯟꯅꯗꯤ ꯏꯅꯔꯦ ꯑꯍꯥꯟꯕꯗꯤ ꯀꯩꯅꯣ ꯃꯇꯝꯗꯨꯒꯗꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯔꯒ ꯑꯌꯥꯝꯕ ꯇꯧꯔꯕꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒꯩꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯥꯏꯑꯦꯁꯅꯁꯨ ꯄꯟꯈꯤꯕ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒꯤ ꯃꯇꯥꯡꯁꯦ ꯃꯣꯏꯒꯤ ꯆꯌꯦꯠꯅꯕ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯂꯣꯟ ꯇꯝꯕ ꯅꯠꯇ꯭ꯔꯒ ꯁꯤꯗꯁꯨ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯏꯅꯣꯠ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯨ ꯑꯣꯏꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯁꯤꯗꯤ ꯑꯃꯗꯤ ꯇꯧꯔꯦ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯑꯩꯒꯤꯅ ꯄꯤꯛꯏꯉꯩꯗ ꯀꯩꯅꯣ ꯇꯧꯔꯝꯕꯗꯤ ꯂꯣꯟꯒꯤ ꯃꯇꯥꯡ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯥꯟꯗꯦ ꯀꯩꯅꯣꯅ ꯃꯍꯩꯔꯣꯟꯒꯤ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤ ꯄꯤꯛꯏ ꯃꯇꯝꯗ ꯑꯌꯥꯝꯕ ꯏꯁꯩ ꯁꯛꯄꯁꯦ ꯑꯣꯖꯥ ꯏꯁꯩ ꯁꯛꯄꯁꯦ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯀꯥꯡꯕꯨꯁꯨ ꯂꯣꯏ ꯁꯛꯑꯝꯃꯤ ꯃꯣꯏꯁꯨ ꯃꯤꯇꯩꯔꯣꯟ ꯉꯥꯡꯉꯝꯃꯤ ꯃꯁꯤ ꯃꯔꯨꯑꯣꯏꯅ 1936ꯀꯤ ꯑꯩꯈꯣꯏꯒꯤ ꯅꯤꯈꯤꯜ ꯃꯅꯤꯄꯨꯔꯤ ꯃꯍꯥꯁꯚꯥ ꯑꯩꯈꯣꯏꯒꯤ ꯆꯤꯆꯠ ꯐꯝꯈꯤꯕꯁꯦ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖ ꯂꯥꯛꯅ ꯐꯝꯈꯤꯁꯦ ꯑꯁꯤꯒꯤ ꯕꯥꯇꯣꯟ ꯇꯧꯕ ꯇꯧꯗꯕ ꯃꯇꯝꯗꯨꯒꯁꯨ ꯑꯅꯤꯁꯤ ꯑꯗꯨꯝ ꯂꯩꯔꯝꯕ ꯌꯥꯕꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯅꯨꯕꯥꯕꯨ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯗ DI ꯑꯣꯏꯔꯝꯕ ꯀꯩꯅꯣꯒꯤ ꯄꯊꯥꯀꯥꯟꯗꯒꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯃꯇꯝꯗꯨꯒ ꯀꯩꯅꯣ ꯑꯣꯏ ꯁꯤꯜꯆꯔꯗ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯃꯥꯖꯤꯁꯇ꯭ꯔꯦꯠ ꯑꯣꯏ ꯃꯣꯏ ꯈꯔꯁꯤꯗ ꯂꯥꯛꯑꯒ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯇ ꯋꯥꯀꯠꯄ ꯍꯥꯏꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯁꯦ ꯑꯗꯨꯝ ꯃꯗꯨꯏ ꯃꯃꯥꯡꯗꯒꯤꯗꯤ ꯈꯔꯁꯨ ꯅꯤꯡꯕꯨꯡ ꯅꯨꯡꯁꯤꯒ ꯅꯨꯡꯁꯤꯗꯦꯒ ꯑꯩꯈꯣꯏꯅ ꯃꯣꯏꯁꯤ ꯑꯗꯨꯏ ꯃꯆꯥꯅꯤ ꯑꯗꯥ ꯃꯆꯥꯁꯤ ꯑꯗꯨꯝ ꯇꯧꯅ ꯑꯗꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯅ ꯃꯣꯏꯅ ꯍꯦꯟꯕ ꯃꯃꯥꯡꯗ ꯇꯧꯔꯝꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯏꯪꯂꯤꯁ ꯇꯝꯃꯒ ꯃꯥꯡꯉꯤ ꯍꯥꯏꯗꯅ ꯇꯥꯃꯨ ꯀꯥꯡꯕꯨꯗꯣ ꯃꯔꯨ ꯀꯣꯛꯍꯟꯕ ꯈꯨꯟꯗꯩ ꯇꯥꯟꯊꯣꯛꯄ ꯑꯗꯨ ꯑꯗꯥ ꯇꯧꯕ ꯃꯌꯥꯝꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯣꯏꯅ ꯆꯥꯎꯈꯠꯈꯤꯕ ꯗꯥꯛꯇꯔ ꯈꯪꯗꯦ ꯑꯅꯤꯁꯦ ꯈꯦꯠꯅꯔꯛꯄ ꯈꯦꯠꯅꯔꯛꯄꯁꯤꯗꯒꯤ ꯑꯗꯣ ꯃꯣꯏ ꯃꯅꯨꯡꯗꯁꯨ ꯑꯃꯨꯛ ꯀꯩꯗꯧꯔꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯌꯥꯗ ꯃꯅꯥꯛꯇ ꯂꯩꯕ ꯁꯤꯜꯆꯔ ꯃꯥꯁꯨꯒꯥꯠꯀꯨꯝꯕ ꯑꯗꯒꯤ ꯃꯥꯃꯣꯝꯗ ꯂꯩꯕ ꯈꯔ
moi adogi moi na mumite si aning ba mite ka puning ba aso waram nai ba adogi churasan mars ki matam da akhoi ki mali dari bona mali keno mali khunam le mi mase moi si akhoi le he kamu ne ji pudi moi si kas oi moi sel daukhan laga mite ki keno bamon nga josma nga to tawramba madu namu katha kal da laga uji katha kal gi manakta khun khra leiba mali kamu se auction degi tawba maduga bistor kamu si yadaba moi kasu khara mite ga chu yana daba adai de mahachurasan gi miyang na mahachurasan gi miyang na mite masing jelik banina akoi bistor ba sin chu konjal laga mising je yaman chi mai matam matam dugi matungin ne da moi akoi na tawai wari daba bistor kamu si no yaning daba Vishnu Kamu na hari ako si asing mamitay ni Manipuri ni ako Hindu ni ado di kari kitam na ko ijat massage ni purak na mangsang na adug mai nungay taba mayam ado gi ujigi din 36 ya Maharashtra wakal lak bache khara manam Maharashtra kamjanda na baton noi ting min ting ne ga na to bukot badug manungay na taba leiba mayam dugi na lak bani ado ay ko na ay no jibong ni jangi 1970 doi do moi gi matam du kan na moi hogale moi loan piu khola amar basa dana laktui ga tau dana moi ne pa adai oja jing je ko de chang wai dana moi je ko na ne kai ko kai dana moi do thing ba do ko ya dana chang ba madu gai se moi nungai na da ba yam lai madu ni ti pura da su lak da mamon da di adu wan ke no tawram da ni oja hoi asigi matang si akhoi nongma tongana asi keno si nei na jaga ni dunga sigi siga ina sum samlappa akhoi na khangning isira nga sagi mitei ron haugal lappada akhoi asam na haugal matam da misipya gi sabu makhoi su mitei ron tamambra adugi di sum khangning ba so at the beginning makhoi su hoi ngang di ngang su lai tamba de di makhoi jawrak te sima clear oire adu tamde aduga loina na akhoi gi mitei ron tamba natraga na sigi ihau si dei sida Thodokpa Bishnupya ihosina inot piba adugumba karibda thodokpa adugi influence leite hockey ani simata adoidi asima tongan ba kan aduna Bishnupya gi matang si siga pusala roge waja so that is a totally separate kaino ni crisis haidra issue amani so koi language na tagana kaino gi siga de koi kaino tarsum chumda gi ngasai hariba mehoron itihas gi oiba saktak pag identity gi kaino dagi lakpa problem ni haitare to mathang dai oja is ta mulak sa ge oja is ta susum same keno duni akoi oja ina hogdo ban angang ong ge da ban hawo ge da hogdo ko matam da lai su se maru ina oja taruni ka ton so habiru duni manipur dagi purak pon na traga na thodok na keno si larik si jam na keno ni ta asam ge ai balai ram da base ba oja ina khang pod asam gi ai basingi ai bai bisingi lai sikra matam dagi tamba gulakba ba kana kana na hamba matam gi ai se koi gi lai han di lai re aduna ta patuk pa kana kana ahan sing yauna lai puthok pa mitei ron gi lai puthok pa se maru na mitei ron gi thaireng boro wareng boro pautak pu oiro ntra na any keno si asigi matang oja gi khang bule de khajim tambi mathang de ki oja tarni kan to sulak sa gi koi ei haijere ke oja habiu लाइरिक की राइटर की गोम द चखदी जाम जामी अइना अखोई की हौदोरकपदा ओजा angang oringayda haudorakpada lairamiba ahansing hatara ojagi ahalamgi matam ei khadang panjarake habiu akhoi लाइरिक से ngasai gi khoi oja toroni na haibadu adu mai to na akhoi se adum Manipur gi लाइरिक ना adum tamak bangatani Manipur da iba bhugol itihas ama se loinama aduna akhoi sawai gi writer gi wafam je thoina lakta ba rain khalli adu akhoina metric kalore pai matung da 1970s 80 gi decade sawai sida aiba akhoi board of secondary education se oirak pai matung da akhoi gi curriculum se asam tagi ama oijarak panina masesiga akhoi gi keno se laik lai su se Assamese loan da iraga mitei ron da handok bagi train nama lai masi karam yar dagi no chapchana gale haji ju chali se
लाइक सोशल स्टडीज से असामीज लोन साइंस से असामीज लोन इरगा मदगी बांग्लादा मणिपुरीदा अदगी गारो खंगदे मिजो खंगदे लोइना हंदोकना बंगक्तने अब हजिक चलिसे अदुना असुगुम्बा राइटाना सुग्याम इरबी हाइबसी करिकुलमदा मसी पुसलकपा जाम वाई अदुई मति अदुगी ओजाना हाइबदी मतुइना अइखोइना जामना जेंगलगदी होय खरादी दुम थोलकनी अदो मणिपुरी लिटरेचर तगी ओइरगदी वारी से अखोइगी मणिपुर सु लाइक कसार असम सु मिक्स तौयाबा मणिपुर की नीलकांता अदगी निर्मित शास्त्री करके मखोगी टेक्स्ट अदुम जावदुना लेरबनी अखोइ सलोमगी सु जावी मसेज ओजा ब्रिजेश्वर खोइरुद्दीन धवल न चिंबा खंगनब खर लई कना कना जावरिबा अदुदी आई हजिकी लाइक टेक्स्ट बुक अखोइ जेंगदमने हाइबगा मोय अदु अइना टेक्स्ट बुक की मतांग हे लापसिगा अखोइना ngasi फावबदा असुकुइबा मणिपुरी मीडियम तमी मणिपुर दा अदे अखोइ सिदा और मणिपुर का अखोइ सिदा दुम चौराटना मतम अमतदे होबनी ngasi चही क्या सूरे अदुबो चही सुग्याम फावदा अखोइदा ख्वाइदगी अवाबसे करिरो हाइदुगा अखोइना हायर सेकेंडरी दा मेट्रिक की मखा दा हायर सेकेंडरी दा मणिपुरी मीडियम चथबंगम दबसिदि मसी अतई युमलोनबा कनो खुदिंगी लोन खुदिंगी दियाबा मरुएना अचौवा बांग्ला दे अखोमिया मखोगी दी लोइना हायर सेकेंडरी दे डिग्री एमए फावबल ले यंताय अदो अखोइगी सिदा हाई स्कूल दा मणिपुरी नतबदा सोशल स्टडीज सोशल साइंस असी मितेरोदा हदोना तम्मी अदो हौजिक हायर सेकेंडरी दा तंगम दबसिना अखोइगी लोन जे चाखतकदबा लोन की माइगई सुना नैनगदबा मयाम अखोइ सोथादुना लेरे मदुगी टर्मिनोलॉजी मयाम लाकदबा लेई खुदम ओइना अखोइना हिस्ट्री पॉलिटिकल साइंस इकोनॉमिक्स ता चिंगबसे अखोइना हायर सेकेंडरी दा तमतारबदा मदुगा टर्मिनोलॉजी मयाम थोलकरे लोन हंदोपगी मयाम थोयाबा अखोइना हुजी राइटर सिंग इब खंगदे रिपोर्टर सिंग इब खंगदे अखोइगी लोन से दु फंगदबदिनाबा अदुम इंग्रेजी लोन थोक थोक हाचली बांग्लागे अदुना बांग्लादा जे तौरिबा मयाम सिदी बांग्लागा असमेजा अमतनी अखोइना डीसी बो हायरसु एसपी बो हायरसु सेक्रेटरी बो हायरसु चीफ इंजीनियर बो हायरसु मोइदि लोन लेग्रेदो लोन से अदु अखोइदि मदि मतंग लेतबने इंग्रेजी तो दुम हाचललाबा अदुना हायर सेकेंडरी से हेक तौबदायबा अच्छी ओइगदबनी मदुना मणिपुर की अफावा अखोइगी लिंग्विस्ट की मूवमेंट दा मयामना खंगनरबा ओजा एमएस निगोमना अखोइगी सिस्टर सिगा दुमित निनी वराक वैली से लेरमबसे हायर सेकेंडरी से सोमदे होगपी होना वराक वैली रोम दे हायर सेकेंडरी से होगपी होना अदो हौबगमदुना ngasi ju अखोइगी ऑर्गेनाइजेशन क्यादा अखोइगी हायर सेकेंडरी दा मणिपुरी कनो मीडियम से चथानबा आइना वारी पिलौई खंदी खनै अखोइ चंगन बंगम देबा करिगिनो आइ मधु चंगन बतारबदी ngसाई अइना हाइजाक हिस्ट्री पॉलिटिकल साइंस इकोनॉमिक्स द करिगो साइंस तो लागता है फिजिक्स केमिस्ट्री मैथमेटिक्स मयाम जिगी लोन मयाम जिगी टर्मिनोलॉजी सेमकना तौगदबा जम चावरबा पोलुम अम लेयाबा अदु अदि दो ngमजनै दे अखोइ लोन से चाखोले हाइबे जाते हाई स्कूल फावगी मैट्रिक ता हजिक तौरिसी मणिपुरी एमआईएल मनी अदेगी साइंस सोशल साइंस मनी सोशल स्टडीज मनी असितगिनी हदो मैथमेटिक्स की तोसी मैथमेटिक्स हाइदि मैथमेटिक्स नि अदुरा अखोइ लोन से कुना काचिन जगदबा यामना लेरी अदुई मथकता ऑफिशियल ngसाई ai हाइजगी दो ऑफिशियल टर्मिनोलॉजी ले अइना ऑफिस सुरपा मतमदा अइगी मबांगदा लेरबो ऑफिसर दुगी न सियनरम ड्रायर मरुंग लारिक अमा लेर मदुई द मखोइ ऑफिशियल टर्मिनोलॉजी लोने इंग्लिश तगी बांग्लादा दोपा अमा खेंगनयाबा मदुबुदा अइना कया खलकना अइसु खोटपा हुगटपनियाबा अदु अइ इंप्लीमेंट तौबंगमदे अदुना अखोइ मसी हौजिकसु मतम लेरी अखोइ हायर सेकेंडरी डिग्री ngमदसु आइबा डिग्री ngमदसु एमए ngमदसु हायर सेकेंडरी फाउ तौडगदी आइबा अखोइना हजिक सियनरिबा लोन तमिबा लोन की चर्चा तौरिबसे मसी स्टेज मा हाइगतकनी आइबा स्टेज मा हाइगतकनी आइबा हाइसे अदु लूरिबदी मतंग से अइना आइनामदसु खमनिंगी ओजा अदुगा
Okay. Oja luri badi ne. Oja sum lebi ko. Oja luri badi. Ngasai high school da natragana tertiary level akoi college level da changdring da koi gi oja tro ni kanto na ngasi khajitang nungang bama phau budu. Koi gi Manipuri medium gi school primary high tare koi na primary haba elementary da no mono gi masing hengalak handarak pa. Natro oja tro ni kanto. Koi gi satra singi mahiro sing masing handarak se. Asina ba pakhali se ngasai gi hoji hoji klari bibam sida 사트라생이 마싱이 한다랍니나 사이 오자나 망망이바 college level da natragana high school level leire ha adu gi thak tu yawrak na bhona bada khara awa thukni aham bada di akoi gi primary level sida khara popularization haigadra miyam gi pamna ba natragana khara kai haidore asigi keno ma changadra oja tro ni kanto gi mot karino asi kamaina kari to bajai natragana kari no problems ओजाना दी हाय ओजा ऐसे दी हाय भी तो कोई कॉलेज लेवल दबा कोई तंबीर गदी सिगी कनो चो बसी खराब फगनी है ना aduga siga asam dana luri bana waja akoi tamna la textbook se asi moina ke do centrally assamese ta the english textbook production moi ama lai re asi ati na achi lon da no le wa moi to ke moi do na mother copy oi ra bangla na do ki ba adogi mite do na to ado moi akoi loan gi na adi MIL na tan atai chi di moi mother copy de moi season nan bani aba akoi na hapning bu haba ya de aba social studies khang de ama khang de event size bomb kai gana do orika di chap ban na level am da taw dol mi do ai ngang da ken ba lai ta na ba na masigi matang chi ai na kan ma college ki di college oi gre ado secondary gumba natraga secondary level da di masi asam da implement to bakatang wan khalli akoi gi lanai ne ibagi kai gina da magi approval ama changa ne he board of secondary education gi natar secondary gi kari gina ma syllabus ki norms ama lai ta na wada ko adu gi mata moi board ki aya ba ma yaw ta na moi gi do chap ta na ta di man ro porika to mutar ka mana grading to rakan he ado aina ubada high school tama 7 8 tamba 9 tamba puna makse moigi english ki natra moigi assamese to gi lon da handole ba SCRT gi uji chut tawri adu main ta aina ui ta basu tai adu oja keno to badi ngasai gi hujiki oja gi hujiki wari duga la si akoi gi high school ba college ki thamaga primary level da akoi manipuri loan akoi medium sigi masing likthare haise asi kayamna kiningai no ndra kayamna pakhatingai no ndra kana karamba mong de leige si asi gi hujiki present keno siga la si oja kamain tawba kari tawba ayamna kiningai ne ana haijadro ja karigina da akoi like aina isam samna lauje bawane la samun se kilometer manga sangbal lamam ni mitai tani tariba atai ka atop kambu mota de masika school se LB school hana lairam se thamna khunda 0 kilometer ama lairami mathangda 34 ani alim school ahum mari khak lei emina ani lei uji khun mayai da laiba 34 number ai base han dagi am ali be school amni aina uji am ko ja manga lei sata tara mari lei adodi moigi norms to gale de kar lere de waja se phangaroi mite waja su sata lei tabi mo transfer ta ugrani asi yamna kiningai oiba masaga mani adodi mite sina mo tawrei bana oje akoi gi sendum bibam bharak padagi hai gadra na kaga mayam gi athoi hen pambadan khal gadra aya maloi English school da thana ra ba mana do lala se kilometer taruk ta banga taruk ta lapi natraga madugi kunduga English school ta bapuna magloina bahani man kanai machala kanana hairuni wajana kana gajinan da no nang English school ta tharu no haidor se yang luri bamna asigi akoi gi samaj kenogi akoi gi kenogi economic kenoji parapoi matungi nasu mi punang se macha sing do phaningi na adude to da ina haning isina oja koi gi English school la tamaga na phai na dagram committee ron school la tamaga phatte ha ja koi chumna gi hari manipur da su private school da masing hengalakpa mahiroi singi student singi akoi even bangladesh da su KG school an ha ko den kindergarten na haire
primary school kindergarten sing adu ragasu hojik private school galona na koi primary koi gi government school sing chu phana bagi kanna honna dai adumaina assam da koi gi manipuri school sing chu khara phana koi result pharakpa adai madu de tholakpa angang sing chu kai haidare ma gi chap chabe kero adu gum bagi keno di lobo leibra kai adu gum bagi thorang thoshin loba natragana there is any kind of kai haitare khara jackson thorang haigadra adugi di ubi broja ai mathang da oda ai samung laktage haibiu oda kan haibiu akoina keno tawbase ai su ahumukta da ai isama oja wajiramni ai school se ahambada ina waramase sunai joboti de warami mathangda jarma sing high school warami mathangda ys school ahumda ai oja waramni adu matam do ko mite sata phabase loin thoi uji event dgm oiba jawri ONGC da cho so ba jawri phatabadi angang phatabadi nate keno school da mama pa ki hona bakan ba mama da tawbana adam masi akhoi ta ne to ja bangali kambu masing jami ba assamese school su mai punaman ne english school da private school da hena pamba hena chaning ba masi kari madam ni style da kari ore fashion da masi de hai ba ngamdre aduna masi ki nungsit che thingba ta de ko yamun kan tanagi da ai na hairu do ai gi sasu ta mande sasu to kana ta no ai kan haido se warim ni okay ai hujik masang chigai oja es ru pusalage oja es te su aina khangningi se to koi bangladesh ta di ai gi si kano ni ba koi event canada da su english school la tam sanu ba moi private school la tam su koi manipuri subject ti ja hon bro ba manipuri loan si tam na ba gi khunong cha ba du leitro madu oja to ni kan to si kona lage hujik is ta lak ja ge matang matang oja is ki mukhara ai khajina paudam ji tanani haibiu masi isam chamba daiba haibiu koi sida manipuri MIL tamba masidi adum lei bengali medium da tamba mi su adum manipuri MIL tamba gi lei adagi english school da tamba su adum manipuri MIL gi metric phawbane adum lei madugi chanabe du di adum lei madu mai magi option ni adudagi ahen ba mana kai dorega ga akoi gi assam brahmaputra valley hojai mainly hojai district se masigadana kai dori MIL kan major indian language se masigi lawdaba madui mahuta elective haina makoi gi lari curriculum am tawna lari amar ani na tawna amal lawriya makoi se makoi si jamna situation he lui makoi na assamese thadokna manipuri MIL lawdori se lawba ngam dabam tawri masi akoi wari di jam tanare ba MIL lawana MIL lawadi lari su chatkani adai oja su hapakane ba jamna adu MIL se tawde adu mai to na adum lari ka tu tongan la lari ni ai board ta tanang na ba jawru da ba mo adu makoi se dum elective haira ga di adum khangnai adu miteron di adum tammi jabu riso ojai du su miteron di adum tammi ya ba tamaga su full fledged medium of instruction di makoi oidri assamese pura medium instruction ni adui mathakta mathagi MIL si tawbangam da ba sini adu amakhakte dum manipuri tammi adu manipuri amakhak tambase masina su adum kana rakwana degree da ba BA jawraga mathagi pura manipuri subject se lawba jai ba adu masigi pura manipuri subject se lawrabani na ma post graduate tambada adum jare adunari hojai da moi ajik Tagore University kain tawbado madugai do manipuri department hangbagi university hangbagi ama chathabani abana aduna manipuri se bangla tamasu english medium tamasu hindi medium to manipuri ama bo tamna lagadi university de karimta akaiba leite aduna university di siroi akoi siga college tara muk le ya ba tara hemdani hailaka ni pura kullaga asegi satra manga tang laga suai ba university gi di karimta akaiba leite haji hai ba
खनखिबा ngसाigi akhoi high school stage da angang lerektaba LP da lerektaba masigi problem sidi aba ngasai oja toroni na hai gi dumaina atai loan gi ju oi adu oiraga su akhoi khiljer daga leiri kholiba bangla gi school sing se angang pipik talli moi afaba school sing di changba ngamna da bijawi akhoi di meitei di masing lipani na ba asi problem oi the problem che adu lakhipu ma ge jadi dum haifet fana chatpa ui adu oiraga su akhoi gi enrollment likhara dia ba masi manak nakpa non Manipuri school Bangla school de amalgamation to waina mart to sanba abagi process ma Assam sarkar gi pathapam le yawa masi Bangla ba se ju adum to rimi Assamese ka su kari ka su kana ga mart to sandur mo khang de bakoi gi employment gi wafam ni da angang de tara khale ra oja ani hatang ga ohum ba madu mai proportion do madu ko oidre hai nai ba adu to ba asom da di kai thari da aina som taje ba matam da akoi Manipuri gumba mising lik ba kangbu se asigidi angang ligna tamaga su ekoi school se hatpi ganu school se thambi waina ma dona ekoi ge amsu ka gari ga ngangna ba education minister ka ngana dana ama khoi gidi consideration ama leigani haibase masi ma ai dum unofficially ai ngasi phongok jeri adu leigada khalli adu orega su ekoi da hojik oirei ba imaronda tamning da bagi ihau sidi jamna tawajai honaraga kharadi oi ai chamjamna haibada akhoi jaribon sida ai horokam jaribon sina jam example oi dei tawi jaribon siga LP school khara angang leitre ai su paudi jam lawi angang leitre na hayaba adu helakan ni dei ba akhoi ge saita parisa gi district committee gi moi makok maru ba moi mari manga khun da chat nai ba wari to na meeting to na angang khara tabi ro hai bete ge ba English school dagi purakna adumai to bajawi akhoi khunni mamang da school lama lei akhoi khura ang to madu baje jam phajan chali ai yum da maksu ai yang bai macha ni pa sina mai macha ni pi sa ai English school lama da tamhalame no kai tamani English school da tami la su la pa konang da je ki imaron school da tamu haiba iho ma jari bonda lakpa de ba khara leira idum tabo ekoi mamangi LP school do anga lo puri ai na haiba ai wakhal jam nungai ba na aduna manung da ekoi na campaign to wa kallaga dia ba awareness to piraga dia ba sarkar na lairik piri uniform piri adagi fees free da lawali chak pijari midday meal asuk jana facility pirama da noina thadan lising ani om pi mafam do chap tori kai gino ka hai bana chima panga da ga ba adum mi se khara ju bhat tare khara na dum hauna bi oi mara ne English school le ta chat pana asugum wa se khoi gi matam ni matung na khoi public na jam tak patai khudam oi na khoi na medium of instruction Manipuri da tamba matam siga mi na hai ne aba khoi le si mayang marak ni se Bangla tam da dra mete ron tamadi noi bazar cross thonga moroi Bangla khang moroi na dukai jam ngang na ram ya bana adu ngang na khoi se tamai bane aba adu tamaga haji ai su Bangla da wari khara tam su ibanga me akhoi toroli kanto su phajana ibanga me practice toraga taraga adum loan aji heiga dori me ba tamdo kangu da Bangla da jam tamaga su ibanga da mayang su jaw ya ba wari wa ba loan aji kasunate toraga loan heiga dori bani aduga imaron si thadok baja da ba podam ne haiba se ba masi jam kandai mathok dai punamak tari masi gi pochi lei je akoi sei je apik pa jat ma rain da jat ma lei ba makoi masing jam ponte adum makoi gi kharatang tammi se makoi gi media makoi gi mamaron se taman no hon bai wari si dia ba mong lei han hai ba police to waja sanction lei de pininga lei ta ba makoi sel khai gan na oja happy kaina duaina ta ba jawe ba wari liko aduna imalon hingan na ba imalon da larik taman na ba thausil lai ba sidia ba organization public mara raga ba tongan ba effort ma chang mare na khalli masi akoi swai se masi gi train se aje practically khara sole ngang de sum Facebook ta kari da su adu tore ada da angang de dum hai ba ne adu chungthok na campaign chalasi pusalasi hai base tau de ba aduna jam sigre LP na ta bana
ꯑꯩꯈꯣꯏꯅ ꯇꯝꯃꯛꯄꯁꯤ bilingual school Nimai Janpur High School ꯒꯅꯦꯕ ꯑꯗꯣ bilingual ꯁꯤ ꯃꯇꯝꯗꯨꯗ ꯖꯪ ꯅꯧꯅ ꯃꯩꯇꯩ ꯁꯦ ꯂꯩꯔꯝꯃꯤ ꯑꯣꯖꯥꯁꯨ ꯃꯩꯇꯩ ꯉꯥꯛꯇ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯍꯧꯖꯤꯛ ꯄꯥꯎ ꯂꯧꯕꯕꯨ ꯃꯗꯨꯒ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯃꯥꯡꯗ ꯃꯣꯗꯦꯜ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯗꯨꯁꯨ bilingualꯅꯤ ꯑꯗꯨꯒꯁꯨ ꯑꯗꯨꯝ ꯆꯠꯅ ꯖꯥꯅꯕ ꯁꯥꯇ꯭ꯔꯁꯤꯡ ꯂꯩꯔꯝꯕꯅꯤ ꯑꯗꯨꯁꯨ ꯑꯣꯖꯥꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯁꯥꯇ꯭ꯔꯁꯨ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯁ꯭ꯇꯦꯖꯇ ꯀꯥꯔꯛꯑꯒꯁꯨ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯁꯤꯜꯆꯔꯒꯤ ꯃꯅꯥꯛꯁꯤꯒ ꯑꯩ ꯃꯃꯤꯡ ꯄꯜꯂꯔꯣꯏ ꯁ꯭ꯀꯨꯜ ꯐꯅ ꯌꯥꯝꯃꯤ ꯁꯤꯜꯆꯔꯒꯤ ꯃꯅꯥꯛ ꯑꯀꯣꯏꯕꯁꯦ ꯔꯥꯎꯟꯁꯤꯒ ꯁ꯭ꯀꯨꯜꯁꯦ ꯂꯣꯏꯅ ꯁꯤꯙꯔꯛꯄ ꯎꯗꯥꯔꯕꯣꯟꯗ ꯈꯪꯗꯦ ꯔꯣꯡꯄꯨꯔꯗ ꯈꯪꯗꯦ ꯕꯣꯔꯈꯣꯂꯥꯗ ꯈꯪꯗꯦ ꯀꯪꯁꯤ ꯁꯤꯕꯒꯤ ꯍꯥꯏꯕ ꯂꯛꯈꯤꯄꯨꯔꯗ ꯐꯥꯎꯕꯗ ꯁ꯭ꯀꯨꯜ ꯑꯃ ꯁꯤꯔꯨꯔꯕꯅꯤ ꯃꯁꯤ ꯁ꯭ꯀꯨꯜ ꯁꯤꯕ ꯑꯃꯁꯨꯡ ꯍꯤꯡꯕ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯄꯣꯂꯤꯁꯤ ꯑꯃ ꯆꯪꯉꯤ ꯉꯥꯛꯄ ꯉꯝꯃꯔꯣꯏꯗꯕꯗꯨꯗꯤ ꯉꯝꯗ꯭ꯔꯦ ꯉꯥꯛꯄꯦ ꯍꯥꯏꯇꯥꯔꯗꯤ ꯈꯔ ꯍꯣꯠꯅꯕ ꯇꯥꯏ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯒ ꯑꯁꯤꯒꯤ ꯑꯦꯐꯣꯔꯠꯀꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ organization khangde public khangde khara what mare khalli Okay. Oja sida ina lakchaningi se oja to ni kan to dasu oja este so ina hangeni phom ji handak Assam sarkar na Manipuri language se koi metelon che official language na lauthoe na tragana chatna re haibagi keno mata je to asi gumba akoi government gi thak ta gi di hotna ba ya ba na tragana to ba ya ba khrawdi tawrei ado akoi gi manung da ngasai matam gi ihoni bu harasu keno gi sapuni bu haraga su what lakpa na hena koi gi miteron nuside habagi din nataba ngasai career gi khallu bada na tragana chatna bina na ngasai oja tru dikana chatna bina na khallu bada gi keno to base asigi mayok ta lepaga akoi gi asina keno da tare koi gi technique na tragana kausol strategy si kari loba jai oja tru dikana to dagi hana lakjage government gi thak dagi su asmaina keno pirakpa kara inward pirakpa haigadra officially su accept torokpa recognize torokpa ꯑꯁꯤꯒꯨꯝꯕꯁꯤ ꯎꯔꯒ ꯑꯃꯁꯨꯡ ꯑꯣꯖꯥ ꯍꯣꯏ ꯍꯥꯟꯅ ꯃꯃꯥꯡꯉꯩꯒꯤ ꯑꯣꯐꯤꯀꯣꯠꯇ ꯍꯥꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯁꯤ ꯌꯦꯡꯉꯒ ꯃꯩꯇꯩꯂꯣꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯒꯁꯨ ꯃꯩꯇꯩꯂꯣꯟ ꯃꯤꯗꯤꯌꯝꯗ ꯇꯝꯃꯒꯁꯨ ꯃꯊꯪ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯑꯄꯟꯕ ꯑꯣꯏꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯔꯤ ꯀꯔꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯂꯧꯕ ꯌꯥꯏ ꯃꯩꯇꯩꯂꯣꯟꯁꯦ ꯄꯣꯄꯨꯂꯥꯔꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯑꯇꯩ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯜꯍꯟꯕꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯇꯔꯨꯅꯤꯀꯥꯟꯇ loan nama hingan ba na ta jati ama hingan ba se mi puna muki apa mani ko da hoi hoi asida khwai de luri se akoi da keno luri se aina mamang du jai ja khare akoi gi sen dung gi pibam da phagalakpa adoi gi thabak tawba mi gi masing gi am khalakpa hana di akoi ja ayamba lomi oina khulak da punna leirami china da maban thom de hujigna number 1 abadagi khwaidagi akhoi ason mamana akhoi angang masing likba masing haidar angang dei pada ana di yuma moda akhoi imungda akhoi ichina taruk leirami hujigti akhoi gi kambuda icha amadagi ani dagi hen leitre adai kan leiri basigi main region je adu chomo thabak tawre mapanda chat kharni suppose Silchar gumma mafam da leira kasal leira da thawajai leira di mitai nak banina mitai on tamai khudong chaba lei army de changro ma ubai leta ma central school ma nata central service ta modu mana phana ja mitai on tam ninga ga su satatara da su da mina india da di linguistic mai maniti commissioner gi matu mi tara satatara class ta leira ga di waja apagi provision leiba adu leita ba suppose aigi yumda wana aigi ichanupa norlakubuda lei pai angang ani like tamali angang ani tambasiga mai school do mite tara sudre mite don tambangaro manu jik tamdori si magi english tu matame hindi matame assamese matame state language te na magi mite don chet lak tre ujigi akhoi ga awa basi sing awa bani masi akhoi na aigi lo nungsi dabagi wana tab aisu nungsi practically yaraktaba practical difficulties ni angang masing likba number 1 adoi sendungui phibanda parakpa thabak thana tawrakpa hanai khulak da leiram du gi atoba so natra toba chaki ba masigi factor mayam lei adoi gi abamang du haija gi ne alai ba gambun masu masa masu je uji mayam gi english ta tamanning bagi angka natra central ju ta taman bagi asigi gombase masi yamna lurak ka doba
ꯀꯩꯅꯣꯝꯃ ꯃꯥꯜꯂꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯆꯤꯟꯗ ꯍꯥꯏꯔꯒꯁꯨ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯊꯕꯛ ꯇꯧꯔ ꯃꯇꯝꯗ ꯃꯁꯤ ꯌꯥꯝꯅ ꯋꯥꯒꯗꯕ ꯑꯣꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯎꯖꯩ Okay. Oja IS ꯂꯥꯛꯆꯒꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯇꯔꯣꯅꯤꯀꯥꯟꯇꯣꯒꯤꯅ ꯑꯣꯖꯥ ꯇꯔꯣꯅꯤꯀꯥꯟꯇꯣꯅ ꯄꯨꯊꯣꯔꯝꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯒꯗꯕ ꯑꯋꯥꯕꯁꯤꯡꯁꯤ ꯎꯔꯦ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯔꯕꯅꯤ나 ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕ ꯑꯗꯨꯁꯨ ꯇꯥꯛꯄꯤꯔꯝꯃꯨ ꯑꯗꯨꯒ ꯂꯣꯏꯅꯅ 8th schedule ꯑꯣꯖꯥꯅꯁꯨ ꯍꯥꯏꯈꯤꯕꯗꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯀꯃꯥꯏꯅ ꯀꯔꯤ ꯑꯩꯈꯣꯏ ꯏꯍꯧꯁꯤꯡꯗꯣ ꯑꯁꯤꯒꯤꯁꯤꯁꯨ ꯈꯪꯍꯟꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯄꯨꯊꯣꯛꯑꯝꯕ ꯑꯩꯈꯣꯏ ꯂꯣꯟ ꯑꯃ ꯍꯤꯡꯍꯟꯕꯗ ꯍꯣꯏ ꯃꯌꯥꯝꯅ ꯉꯥꯡꯅꯕ ꯁꯛꯅꯕ ꯖꯁ ꯍꯨꯝꯒꯤ ꯐꯦꯃꯤꯂꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯕꯗꯨꯅ ꯑꯃꯅꯤ ꯑꯗꯨꯒ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯊꯥꯛꯇ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯇꯨꯡꯗ ꯑꯁꯥꯝꯅꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯇꯩ ꯌꯥꯝ ꯂꯩꯕꯁꯦ ꯑꯗꯨꯅ ꯌꯦꯁ ꯗꯦꯌꯔ ꯏꯁ ꯑꯦ ꯆꯦꯂꯦꯟꯖ ꯀꯩꯅꯣ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕꯗ ꯂꯤꯁꯤꯡꯗ ꯂꯩꯕꯅꯤ ꯑꯩꯈꯣই 15,000 20 ꯂꯩꯕꯅꯤ that is quite difficult ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯣꯏꯅ ꯑꯣꯐꯤꯁ ꯀꯩꯅꯣ ꯑꯣꯏꯅ ꯄꯨꯊꯣꯛꯄꯗꯣ ꯑꯗꯨꯒ ꯑꯁꯥꯝꯗꯗꯤ ꯂꯥꯛꯀꯤ ꯃꯊꯛꯇ ꯍꯦꯟꯅ ꯂꯩꯕ ꯂꯥꯛ 2 5 3 9 ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯁꯤꯗꯩꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯇꯤꯚꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯊꯧꯁꯤꯜ ꯊꯧꯑꯣꯡ ꯈꯔ puthokpa taragadi hoi masing liglakpa adedi matamgi matungina keno trakpa ko english tammidana ko siga leirasu french tamdaba yaduna ko french tammi english ki mafam da leirasu mafam sigi matungina ade masa gi language ko chinese singna chinese tamba ko mitei na mitei ron bengali na bengali korean na korean aduga loina na ko third language tama ko optional ko siga na optional third language tama ko ijani pa singna spanish tamba ko akal mani hari muchani pa maina germany tamba mani loan ama ani di sum ahen loan ama sum schooling siga moi tamhanna bo hot nei to asumaina loan hen heibagi kana basu lei aduga loina na ima loan si ju kaukthokpa yade haibagi keno sima su sum leibam mathoi but at the same time koi assam na su assam government na su koi gi sigumba kai haitare kara officially ba government gi oba makai dagi su khara khudong chaba pirak ba recognition khara phangak pasi asimu si mayam si punjal laga ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯣꯟꯁꯤ ꯀꯃꯥꯏꯅ ꯍꯦꯟꯅ ꯁꯟꯗꯣꯛꯄ ꯌꯥꯕ ꯑꯁꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜꯒꯤ ꯊꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏ ꯁꯨꯝ ꯉꯥꯡꯅ ꯁꯛꯅꯕ ꯅꯠꯇꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜꯂꯤ ꯀꯃꯥꯏꯅ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯜꯂꯛꯄ ꯌꯥꯕꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯣꯖꯥꯒꯤ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ 8th schedule ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯈꯣꯡꯆꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯟꯗꯣꯂꯣꯟꯕꯨ ꯑꯣꯏꯔꯁꯨ ꯃꯨꯚꯃꯦꯟꯕꯨ ꯑꯣꯏꯔꯁꯨ ꯃꯁꯤꯗ ꯗꯥꯕꯤ ꯗꯥꯋꯥ ꯇꯧꯅ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕ ꯋꯥꯔꯤꯁꯤ ꯑꯅꯤ ꯁꯨꯔꯦ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ associate official language ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯈꯤꯕꯁꯦ associate official language ꯑꯣꯏꯔꯛꯄꯁꯤ ꯃꯔꯨꯑꯣꯏꯅ ꯃꯔꯝ ꯑꯃꯈꯛꯇꯩꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯂꯧꯕ ꯃꯇꯝꯁꯤꯗ ꯍꯥꯏꯕ associate official language ꯂꯣꯟꯁꯤꯗ ꯀꯩꯅꯣ ꯄꯦꯄꯔ ꯑꯃ ꯇꯧꯕ꯭ꯔꯥ ꯗꯤꯛꯇꯦ ꯑꯃ ꯌꯥꯎꯏꯌꯦꯕ ꯃꯁꯤ ꯑꯗꯨ ꯈꯪꯒꯗꯕꯅꯦ ꯑꯩꯁꯨ ꯌꯥꯝ ꯇꯧꯔꯝꯃꯅꯤ ꯍꯧꯖꯤꯛ ꯃꯗꯨꯏꯗꯣ ꯑꯩ ꯅꯩꯅꯔꯛꯇꯦ ꯈꯔꯁꯨ ꯀꯥꯎꯔꯨꯔꯦ ꯑꯗꯣ ꯃꯦꯟꯂꯤꯗꯤ ꯏꯚꯟ ꯕꯦꯡꯀꯤ ꯊꯕꯛ ꯄꯣꯁ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯆꯪꯕ ꯃꯇꯝꯗꯁꯨ ꯍꯥꯏꯕ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯄꯥꯁ ꯇꯧꯔꯒꯁꯨ ꯅꯪꯒꯤ ꯔꯤꯖꯅꯦꯜ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯈꯪꯕ꯭ꯔꯥ ꯔꯤꯖꯅꯦꯜꯁꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯍꯪꯕ ꯑꯃ ꯂꯩꯌꯦꯕ ꯃꯗꯨ ꯑꯗꯨꯏꯗꯣ ꯉꯁꯥꯏꯒꯤ ꯑꯁꯥꯝꯒꯤ ꯔꯤꯖꯅꯦꯜꯗ ꯇꯥꯔꯤꯁꯤꯅ ꯑꯁꯥꯃꯤꯁꯅꯦ ꯕꯦꯡꯒꯣꯂꯤꯅꯦ ꯕꯣꯔꯣꯅꯦ ꯑꯍꯨꯝꯁꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯁꯤꯅꯤ ꯑꯁꯥꯝꯗ ꯃꯦꯗꯤꯌꯝ ꯑꯣꯐ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯥꯛꯄꯁꯦ ꯑꯁꯥꯃꯤꯁ ꯕꯦꯡꯒꯣꯂꯤꯒꯤ ꯃꯊꯪꯗ 1956ꯗ ꯃꯅꯤꯄꯨꯔꯤ ꯑꯣꯏꯕꯅꯤꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ 1963ꯗ ꯕꯣꯔꯣꯁꯦ ꯂꯥꯛꯄꯅꯦꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯇꯦꯖ ꯑꯣꯐ ꯑꯦꯖꯨꯀꯦꯁꯟꯗ ꯂꯥꯛꯄꯁꯦ ꯇꯨꯡꯗ ꯂꯥꯛꯄ ꯕꯣꯔꯣꯁꯤꯅ ꯃꯥꯡꯗ ꯆꯠꯈ꯭ꯔꯦ ꯃꯤꯁꯤꯡ ꯌꯥꯝꯕ ꯃꯈꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ 4ꯗ ꯀꯩꯅꯣ ꯀꯣꯟꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯔꯤꯖꯅꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯑꯦꯗꯚꯥꯟꯇꯦꯖꯇꯣ ꯑꯁꯥꯃꯤꯁꯅꯦ ꯕꯦꯡꯒꯣꯂꯤꯅꯦ ꯕꯣꯔꯣꯅꯦ ꯃꯈꯣꯏꯁꯤꯅ ꯂꯧꯕ ꯑꯗꯨꯅ ꯃꯩꯇꯩꯁꯦ ꯊꯕꯛ ꯆꯪꯉꯝꯗꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯑꯦꯕ ꯃꯥ ꯕꯪꯂꯥꯗ ꯗꯤꯛꯇꯦꯠ ꯇꯧꯔꯒ ꯕꯪꯂꯥꯗ ꯀꯩꯅꯣꯝ ꯏꯗꯣꯔꯤ ꯅꯠꯇ꯭ꯔꯒ ꯑꯁꯥꯃꯤꯁꯇ ꯀꯔꯤꯅꯣꯝ ꯏꯗꯣꯔꯤ ꯑꯗꯨꯒꯤꯗꯃꯛꯇ ꯕꯪꯂꯥꯒꯤ ꯗꯤꯄ꯭ꯂꯣꯃꯥ ꯀꯣꯔꯁ ꯂꯩ ꯅꯠꯇ꯭ꯔꯒ ꯑꯁꯥꯃꯤꯁ ꯗꯤꯄ꯭ꯂꯣꯃꯥ ꯑꯗꯨꯒ ꯇꯝꯈꯣꯅ ꯃꯥ ꯑꯗꯨ ꯈꯪꯕ ꯇꯥꯏ ꯀꯔꯤ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯑꯦꯕ ꯇꯣ ꯑꯗꯨꯒꯩꯒꯤ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯏꯍꯧꯁꯦ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ APSCꯅ ꯂꯧꯕ ACSꯀꯤ ꯄꯔꯤꯈꯥ ꯀꯔꯤꯀꯥꯁꯤꯗꯁꯨ ꯃꯅꯤꯄꯨꯔꯤ ꯁꯤ ꯑꯩꯈꯣꯏ ꯇꯝꯕ ꯌꯥꯔꯕꯅꯤ 8th schedule ꯆꯜꯂꯕꯅꯤ
IAS की दी था जाए अदो असम के से लापसी का एसोसिएट ऑफिशियल लैंग्वेज हो गए तो बनी खोपरे हाई बसी हे एक पल लाबना अदो ना कोई की उसी दा माइफा है ना मणिपुरी यूथ फ्रंट ऑफ असम है ना माई विचिंग बे हेरोजित सेराम हेराजित मा अतमना ना जामना थवाई योबा मची मताना जामना हेना कनो जामना हेना माना लेबर तौबे मिशकनी आइना पंजनिगी अदे अतै ऑर्गेनाइजेशन जी लोइने हेल्प तौबी आई ऑर्गेनाइजेशन की मिंग पंजरो लोइने मयाम पुनमंगना पामबा पोनी एसोसिएट ऑफिशियल लैंग्वेज ओइदगदी एकोई मथोंगम इचा चारोय दोरी हानायबा तौबबुदी अजगी मनोंदु अदुम बैंक थबक तमगसु दुम जावी हादि बांग्ला का तमक्तबा मीसुने अदुम तौई खरा प्रिलिमिनरी नॉलेज खरा हंगगा चंगन रचु जावी एकोई हेक कनो इनाव राजेन की मचासु अदुम चंगे ए सुमाय खरा हंगी बांग्ला मा खरा हाइबने अदुम तौई कनागुमना इंग्लिश मीडियम तमगसु मणिपुरी सब्जेक्ट लै दबम फम लै मदो बांग्ला लौना तौई खुदमन आई अंगांगसु बांग्ला दो लहोले नोय बांग्ला मै एक्सिम हैद्रगदी एखोय लमदम ज अदुमायना एखोय कांगु मयामा बांग्ला लौनै हाबा अदुमायन तो लहौरगदी लौरे अदुना तदी बांग्ला की मसीगी कैनो सिमा कंपल्सन सिमा लाई हाबा थबक चंगमा मतमदा अदुगैदी कोना आंदोलन सिन तो मणिपुरी सु असमीज बेंगोली बोडो एंड मणिपुरी हाइबजे असिगसु अजि गेजेट नोटिफिकेशन थोक्ट्री आइनाबा एडवर्टाइज तौबदा जावरक तायना मदुसु महाने तौनरिबा हजि फाबदसु आइबा इसेंग जेंगदि अदुगा ऑफिशियल लैंग्वेज की वफम सिदी आइबा मसिदी चटनाबा जाय चटलगा द मफम खरा लई लखीपुर सुनाय गुंबदा अदुरसु अइना हजि उजेबा मतमदा स्टेट गवर्नमेंट की ऑफिसिंग से हजिकती भूटान लिसु करीसु आई भूटान आदि करीसु इंग्रेजी खरा बांग्ला खरा इंग्रेजी दम जाओरे अदगे एकोइना हाना म्युनिसिपल खजना पीबो मतमदा रोसिट कपसी बांग्ला द कामे हजि लोइना कंप्यूटराइज तौने इंग्रेजी न तौरे अदोदि आई मैते रोंदो कदा जनो ऑफिस करम ऑफिस चंगदोर म कई द चंगदो भामेन तारदा लैंड डॉक्यूमेंट इन लेबदा नान लमदौबगी आई अमा चलु इसागिनी अदुगसु हाना बांग्ला दा अदु अदुनी मदुना मागी दोदे खोरीदोंग अदु खोरीदार अदुदार कर इरम्याबा अदु कादो हजि लोइन तोकिन इंग्रेजी न लोइन फॉर्मेट ते इग्राबा अदोदि भंडिकुलर सी नबगी मफम जे ऑफिशियली दि जामवाला मारे खल्ली जामवारे लैंड रेवेन्यू चटबई मदुगसु दुम कंप्यूटराइज तोवी अदुना खखखख सी नरमदो जामवाली मफम खराबुदी अदुम लेरंगनी अदो मदोमदि अइना जामुना चंगन जलोय मदुगी एडवांटेज दि सनय कजाम लेगदब लेरोयदब मदुना अइकोय मिते रोनतदि जाद्रे खोत्रे हाइबदो जामना लेतमारे खल्ली अदो ngसाइगी रिक्रूटमेंट नि मतांगदने स्टेट की खंगदे करी की खंगदे एडवर्टाइज हेक तोरको मतमदा मा असमीज बोरो बांग्ला नत अमनत जहेगदबनि मदुगसु जाम हाइरिए बोरो लेंद बोरो अदगी बोरा ब्रह्मपुत्र वैली द असमी कनो द बोरा उपोइतगा द बांग्ला असी हाइना एडवर्टाइज कुदी जम जेसन नम तोरमेबा मदु अइखोइ मैतै द जाम थादना कोक साबा तमसु तमक्तबा लोंदो आंगांसिना करमाइन तौदम अखोइ लाइकि जाम हैरगा स्टेट गवर्नमेंट थबक फंगरोय हानाबा जाम उखटना बिगबा अमा लै अदुनि मदुगी इहौदी जाम कनली हेरोजिना तौगिबा इहौजे जाम कल्ली अदुगी मतुंगदा अतै ऑर्गेनाइजेशन जाओगिबा मयामसिसु मंत्री का तोइन तोइना उना खोना जाम फजना तौना अखोइगी एमएलए अखोइगी लोकल मंत्री सु ले मखोइ पुनमकना हेल्प तौबिना हाइबा एसोसिएट ऑफिशियल लैंग्वेज जामना थाजरम दबनी करिगिना द बोरोदगी अखोइना अहान रो ओरगसु अखोइगी मिसिंग से जाम लिखपनि नाइबा मणिपुरी करमाइन तो ऑफिशियल लैंग्वेज ओइदो माइना हाइनरमेबा अदुबो ऑर्डर से पिरक मतमदि जामना खंगना ngसाइगी कासार हैलाकांदी अदै कोडिंगो जै सिबु जै होजाय डिस्ट्रिक्ट मरी सिगा हाइगिनाबा जाम फजना इकोजे पाक चाउन मी मयाम मा द उठ्याबा मसि मतादा असम स्टेट गवर्नमेंट की ऑर्डर से जाम थादिना थागनिगाय नि आई मसि खाइजगे मतुगी इहोगी मतांदि आई जाम पनबा ngam जरोय कायदे ओजा अखोइ होगी दुना तो अखोइ ओजा हेरा जित के सुवाई साना जाक्रे
ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯃꯥꯡꯉꯩꯗ ꯍꯥꯏꯇꯥꯔꯦ ꯂꯥꯁ ꯏꯌꯥꯔ ꯀꯩꯅꯣ ꯆꯍꯤ ꯑꯃꯅꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯖꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯑꯁꯤꯒ ꯄꯟꯅꯤꯡꯉꯤꯕꯗꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯅꯠꯇ꯭ꯔꯒ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤ ꯉꯥꯡꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯆꯠꯅꯕꯒꯤ ꯀꯩꯅꯣꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯁꯥꯝꯒꯤ ꯑꯣꯏꯅꯁꯨ ꯑꯣꯚꯔꯑꯣꯜ ꯃꯐꯝ ꯄꯨꯝꯅꯃꯛꯁꯨ ꯀꯌꯥ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯂꯤꯡꯇꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟ ꯁꯤꯖꯤꯟꯅꯔꯤꯁꯦ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯠꯇꯕꯗꯗꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁꯪꯁꯊꯥꯟꯁꯤꯡ ꯂꯨꯞꯁꯤꯡ ꯅꯠꯇ꯭ꯔꯣ ꯆꯨꯝꯅꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯣꯏꯕꯕꯨ ꯑꯣꯏꯔꯁꯅꯨ ꯅꯠꯇ꯭ꯔꯒ ꯁꯣꯁꯤꯌꯦꯜ ꯗꯦꯕꯂꯞꯃꯦꯟꯒꯤꯕꯨ ꯑꯣꯏꯔꯁꯅꯨ ꯄꯨꯝꯅꯃꯛꯁꯤꯗꯤ ꯂꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯅ ꯑꯣꯏꯅ ꯁꯨꯝ ꯁꯤꯖꯤꯟꯅꯕ ꯃꯩꯇꯩ ꯃꯔꯛꯇ ꯑꯣꯏꯔꯒꯗꯤ ꯑꯗꯨꯗꯗꯤ ꯏꯪꯂꯤꯁ ꯅꯠꯇ꯭ꯔꯒꯅ ꯑꯁꯥꯃꯤ ꯅꯠꯇ꯭ꯔꯒꯅ ꯕꯦꯡꯒꯣꯂꯤꯗꯤ ꯁꯤꯖꯤꯟꯅꯗꯦꯕ ꯁꯥꯍꯤꯇ꯭ꯌꯒꯤꯗꯗꯤ ꯃꯩꯇꯩꯂꯣꯟ ꯁꯣꯏꯗꯅ ꯇꯥꯔꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯩꯇꯩ ꯈꯛꯇꯪ ꯄꯨꯟꯕ ꯅꯠꯇ꯭ꯔꯒꯅ ꯃꯩꯇꯩꯅ ꯌꯥꯝ ꯃꯐꯝꯁꯤꯡꯁꯤꯒꯗꯤ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯃꯤꯇꯤꯡ ꯑꯃ ꯐꯝꯕꯗ ꯃꯤꯐꯝ ꯑꯃ ꯐꯝꯕꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯎꯅꯕ ꯈꯪꯗꯦ ꯒꯦꯗꯔꯤꯡꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯃꯩꯇꯩꯂꯣꯟꯅ ꯁꯨꯝ ꯑꯣꯏꯔꯤꯅ ꯑꯁꯥꯝꯒꯤ ꯑꯌꯥꯝꯕ ꯃꯐꯝꯗ ꯑꯣꯖꯥ ꯑꯦꯁ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯅ ꯑꯣꯏꯔꯤ ꯍꯣꯏ 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 ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯅ ꯑꯣꯏꯔꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯃꯤꯇꯩꯔꯣꯟꯗꯤ ꯌꯥꯝ ꯐꯖꯅ ꯂꯩ ꯑꯗꯨꯒ ꯆꯨꯝꯅꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯀꯩꯅꯣꯒꯤ ꯊꯥꯛꯇ ꯌꯧꯕ ꯉꯝꯗꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯗꯨꯗ ꯆꯟꯅꯕ ꯌꯥꯗꯕꯒꯤ ꯑꯁꯨꯝ ꯀꯩꯅꯣ ꯇꯧꯗꯕꯅꯦꯕ ꯕꯠ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯟꯅꯕ ꯌꯥꯗꯕ ꯅꯠꯇꯦ ꯆꯟꯅꯕ ꯌꯥꯗꯕ ꯅꯠꯇꯦ ꯃꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯔꯤꯕ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯍꯥꯏꯕ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯤ ꯑꯦꯛꯖꯦꯛꯠꯂꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯣꯐꯤꯁ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯣꯏꯔꯛꯂꯤꯕ ꯑꯩꯈꯣꯏ ꯁꯋꯥꯏꯒꯤ ꯑꯣꯐꯤꯁꯀꯤ ꯄꯣꯖꯤꯁꯟꯁꯦ ꯑꯩ ꯍꯥꯏꯖꯔꯤꯗꯨꯅꯦꯕ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯇꯦꯛꯁ ꯄꯤꯕ ꯈꯪꯗꯦ ꯚꯨꯇꯥꯂꯤ ꯈꯪꯗꯦ ꯀꯔꯤꯗ ꯕꯪꯂꯥꯗ ꯌꯥꯝ ꯇꯧꯔꯝꯃꯦ ꯍꯥꯏꯕ ꯑꯗꯒꯤ ꯂꯝꯒꯤ ꯀꯩꯅꯣ ꯗꯣꯂꯤ ꯏꯅꯕ ꯈꯪꯗꯦ ꯕꯪꯂꯥꯗ ꯌꯥꯝ ꯇꯧꯔꯝꯕ ꯑꯩꯅ ꯍꯟꯗꯛ ꯄ꯭ꯔꯦꯛꯇꯤꯀꯦꯂꯤ ꯂꯣꯏꯅ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯂꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔꯥꯏꯁ ꯇꯧꯅ ꯏꯪꯂꯤꯁꯇ ꯂꯣꯏꯅ ꯇꯧꯔꯦꯕ ꯑꯗꯨ ꯕꯪꯂꯥꯁꯨ ꯆꯪ ꯉꯝꯗ꯭ꯔꯦ ꯑꯩ ꯃꯩꯇꯩꯂꯣꯟꯁꯨ ꯆꯪ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯇꯧꯁꯦ ꯏꯪꯂꯤꯁꯀꯤ ꯀꯝꯄ꯭ꯌꯨꯇꯔꯥꯏꯁ ꯇꯧꯔꯛꯄꯁꯤꯅ ꯍꯥꯏꯕ ꯑꯗꯨ ꯈꯛꯀꯤ ꯋꯥꯅꯤ ꯑꯗꯨꯁꯨ ꯃꯅꯤꯄꯨꯔꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯐꯝꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩ ꯋꯥꯀꯠꯆꯦ ꯑꯃ ꯊꯥꯕꯗꯣ ꯑꯩ ꯃꯅꯤꯄꯨꯔꯤꯗ ꯏꯒꯦ ꯅꯠꯇ꯭ꯔ ꯑꯩ ꯊꯅꯥꯗ ꯋꯥꯀꯠꯆꯦ ꯑꯃ ꯊꯥꯔꯒ ꯑꯩ ꯃꯅꯤꯄꯨꯔꯤꯗ ꯏꯒꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯕ ꯑꯗꯨꯝ ꯑꯗꯨꯁꯨ ꯀꯩꯅꯣ ꯇꯧꯅ ꯀꯩꯅꯣ ꯌꯥꯎꯅ ꯑꯗꯨꯝ ꯍꯟꯗꯣꯛ ꯈꯣꯠꯇꯣꯛꯅ ꯍꯥꯏꯕ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯑꯌꯥꯕ ꯑꯃ ꯂꯥꯛꯀꯅꯤ ꯉꯁꯥꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯁꯦ ꯌꯥꯔꯕꯅꯤꯅ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯃꯗꯨꯗꯤ ꯍꯣꯏ ꯑꯗꯨꯅꯤ ꯁꯤꯖꯤꯟꯅꯕꯗ ꯑꯣꯖꯥꯅ ꯂꯩꯔꯦ ꯈꯪꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯠ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯄꯤꯔꯛꯄꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯔꯥꯏꯠ ꯂꯩ ꯍꯥꯏꯕꯗꯣ ꯑꯦꯖ ꯑꯦ ꯃꯅꯤꯄꯨꯔꯤ ꯏꯁꯄꯤꯀꯔ ꯕ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯁꯤ ꯀꯔꯤꯅꯣ ꯉꯁꯥꯏꯒꯤ ꯆꯥꯀ꯭ꯔꯤ ꯍꯥꯏꯗꯤ ꯁꯥꯔꯚꯤꯁ ꯐꯪꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯇꯧꯕ ꯈꯛꯇꯒꯤ ꯅꯠꯇꯕ ꯂꯦꯠꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯣꯔꯠꯇ ꯅꯠꯇ꯭ꯔꯒꯅ ꯊꯅꯥꯗ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯀꯩꯅꯣ ꯇꯧꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯅ ꯁꯤꯖꯤꯟꯅꯔꯒ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕ ꯁꯄꯣꯁ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒ ꯒꯚꯔꯟꯃꯦꯟꯠꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯕ ꯑꯣꯐꯤꯁꯤꯌꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯒꯚꯔꯟꯃꯦꯟꯠꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯕ ꯃꯐꯝꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯒꯅ ꯁꯤꯇꯤꯅ ꯄꯨꯏ ꯅꯣꯠ ꯏꯚꯦꯟ ꯄ꯭ꯔꯣꯚꯤꯟꯁ ꯁꯤꯇꯤꯗꯨꯒ ꯂꯩꯔꯤꯕ ꯃꯁꯤꯡ ꯃꯤ ꯃꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯂꯦꯡꯒ꯭ꯋꯦꯖ ꯈꯔ ꯄꯤ ꯑꯁꯤ ꯂꯦꯡꯒ꯭ꯋꯦꯖꯁꯤꯗ ꯅꯣꯏ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯌꯥꯔꯅꯤ ꯉꯥꯡꯕ ꯍꯥꯏꯗꯤ ꯀꯣꯔꯠꯇꯅꯤꯀꯣ ꯗꯦꯟ ꯗꯦ ꯀꯦꯟ ꯄ꯭ꯔꯣꯚꯥꯏꯗ ꯗ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯣꯖꯥꯅ ꯃꯩꯇꯩꯔꯣꯟꯅ ꯁꯦꯡꯕꯅꯤꯅ ꯕꯦꯡꯒꯣꯂꯤ ꯈꯪꯗꯕ ꯍꯤꯟꯗꯤ ꯈꯪꯗꯕ ꯏꯪꯂꯤꯁ ꯈꯪꯗꯕ ꯀꯅꯥꯒꯨꯝꯕꯒꯤ ꯀꯩꯅꯣ ꯇꯥꯔꯛꯄꯗꯗꯤ ꯃꯩꯇꯩꯔꯣꯟꯅ ꯉꯥꯡꯖꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯃꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯕꯦꯡꯒꯣꯂꯤꯅ ꯃꯩꯇꯩ ꯃꯔꯣꯟ ꯈꯪꯕ ꯑꯃꯅ ꯑꯣꯔ ꯑꯦꯅꯤ ꯋꯥꯟ ꯑꯁꯥꯃꯤꯅ ꯃꯩꯇꯩꯂꯣꯟ ꯈꯪꯕ ꯑꯃꯅ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯕꯤꯕ ꯑꯗꯨꯒꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯍꯟꯕ ꯌꯥꯕ꯭ꯔꯥ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ ꯕ ꯐꯪꯉꯤ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤꯗꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯆꯠꯄꯒꯤ ꯌꯥꯝ ꯃꯃꯥꯡꯉꯩꯗꯩꯁꯨ ꯀꯣꯔꯠꯇ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯗꯩ ꯃꯤ ꯑꯃ ꯑꯩꯈꯣꯏ ꯁꯤꯜꯆꯔ ꯀꯣꯔꯠꯁꯤꯗ ꯍꯥꯏꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯂꯧ ꯇꯥꯔꯦ ꯕꯣꯌꯥꯟꯁꯦ ꯂꯧ ꯇꯥꯔꯦ ꯈꯣꯠ ꯇꯥꯔꯦ ꯑꯗꯩ ꯀꯅꯥ ꯃꯩꯇꯩꯔꯣꯟ ꯈꯪꯕ ꯃꯤ ꯂꯩ ꯗꯤ ꯁꯤ ꯑꯣꯐꯤꯁꯇꯒ ꯁꯨꯕꯤ ꯃꯩꯇꯩ ꯂꯩꯗꯅ ꯃꯣꯏ ꯀꯧꯔꯛꯑꯒ ꯃꯥ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯔꯤꯃꯣ ꯕꯪꯂꯥꯗ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯒ ꯏꯪꯂꯤꯁꯇ ꯍꯥꯏꯌꯨ ꯀꯥꯏꯅ ꯍꯥꯏꯗꯣ ꯃꯗꯨꯒꯤ ꯆꯠꯅꯕꯤꯗꯨꯗꯤ ꯌꯥꯝ ꯃꯃꯥꯡꯉꯩꯗꯩ ꯂꯩꯔꯦ ꯃꯗꯨꯒꯤꯗꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯈꯤꯅꯤ ꯃꯗꯨꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖꯁꯤ ꯑꯣꯏꯕꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁꯀꯤ ꯀꯔꯤ ꯊꯕꯛꯇ ꯀꯌꯥ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯦ ꯀꯌꯥ ꯌꯥꯝ ꯁꯤꯖꯤꯟꯅꯗꯣꯔꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯄꯨꯔꯥ ꯁ꯭ꯇꯗꯤ ꯇꯧꯗꯦ ꯇꯥꯡꯗꯥꯡꯕ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛ ꯑꯣꯐꯤꯁꯇꯨ ꯁꯨꯗ꯭ꯔꯕꯅꯤꯅ ꯍꯥꯏꯕ ꯊꯣꯏꯅ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯩꯇꯩꯂꯣꯟ ꯇꯧꯔ ꯑꯗꯨꯝ ꯌꯥꯏ ꯑꯗꯨ ꯇꯧꯔ ꯌꯥꯏ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯃꯦꯟꯂꯤ ꯉꯁꯥꯏꯒꯤ ꯊꯕꯛ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯔꯤꯖꯟꯁꯤ ꯃꯅꯨꯡꯗ ꯊꯕꯛ ꯕꯦꯡꯀꯤ ꯑꯗꯒꯤ ꯄꯣꯁ ꯑꯣꯐꯤꯁ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯪꯅꯈꯤꯕ ꯁꯨꯕꯤꯗꯥ ꯑꯋꯥꯕꯗꯣ ꯃꯗꯨ ꯑꯣꯚꯔꯀꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯒꯤ ꯊꯕꯛꯁꯦ ꯄꯥꯏꯈꯠꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯣꯀꯦ ꯑꯣꯖꯥ ꯁꯤꯗꯩ ꯑꯃꯇꯪꯒ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯔꯨꯅꯤꯀꯥꯟꯇꯣꯗꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏ
ꯍꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯁꯦ ꯁꯤꯙꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯈꯔ ꯍꯟꯊꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯖꯤꯟꯅꯕꯒꯤ ꯊꯥꯛꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯁ꯭ꯀꯨꯂꯤꯡꯗꯅꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯤꯇꯤꯟꯐꯝ ꯑꯗꯨꯗꯒꯤꯗꯤ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯐꯝ ꯑꯗꯩꯗꯤ ꯑꯩ ꯍꯥꯏꯁꯦ ꯁꯥꯏꯠꯇꯒꯤ ꯅꯠꯇꯦꯀꯣ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏ ꯗꯦꯕꯂꯞꯃꯦꯟꯒꯤ ꯅꯠꯇ꯭ꯔꯒꯅ ꯁꯣꯁꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯂꯥꯕꯀꯤ ꯀꯔꯤꯒꯤ ꯃꯤꯇꯩꯁꯤꯡꯒꯤ ꯑꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯣꯟꯒ ꯄꯨꯟꯁꯤꯜꯂꯛꯄꯗ ꯁꯄꯣꯁ ꯕꯦꯡꯒꯣꯂꯤꯅꯦ ꯑꯁꯥꯃꯤꯁꯅꯦ ꯃꯩꯇꯩꯅꯦ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯛꯄꯗ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯆꯠꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯨꯝ ꯃꯤꯗꯤꯌꯝ ꯑꯣꯐ ꯂꯦꯡꯒ꯭ꯋꯦꯖꯁꯤ ꯑꯁꯥꯝꯗ ꯁꯨꯝ ꯑꯁꯥꯃꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯪꯂꯤꯁꯇ ꯑꯣꯏꯅ ꯇꯥꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯪꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯩꯇꯩ ꯃꯁꯦꯟ ꯃꯩꯇꯩ ꯁꯥꯇ꯭ꯔ ꯃꯁꯦꯟ ꯅꯠꯇ꯭ꯔꯒ ꯃꯩꯇꯩ ꯑꯣꯖꯥ ꯃꯁꯦꯟ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯀꯣꯂꯤꯛ ꯃꯁꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯃꯁꯦꯟꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯅ ꯁꯨꯝ ꯉꯥꯡꯅꯕ꯭ꯔꯥ ꯃꯩꯇꯩꯂꯣꯟꯅ ꯉꯥꯡꯕꯁꯤ ꯈꯔ ꯍꯪꯒꯣꯏꯅꯕ꯭ꯔꯥ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯣꯖꯥ ꯇꯔꯅꯤꯀꯥꯟꯇꯗꯩ ꯇꯥꯟꯅꯖꯅꯤꯡꯉꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯁꯦ ꯁꯤꯖꯤꯟꯅꯕꯗ ꯍꯥꯟꯅꯗꯒꯤ ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯁꯄꯣꯁ ꯑꯩꯈꯣꯏ ꯕꯪꯒꯥꯂꯤ ꯃꯔꯛꯇ ꯑꯁꯥꯃꯤꯁ ꯃꯔꯛꯇ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯣꯟ ꯁꯄꯣꯁ ꯃꯗꯨ ꯕꯪꯒꯥꯂꯤꯁꯨ ꯏꯚꯦꯟ ꯕꯃꯨꯗꯔ ꯂꯩꯕ ꯕꯪꯒꯥꯂꯤ ꯀꯥꯡꯕꯨꯁꯨ ꯑꯁꯥꯃꯤꯁ ꯃꯔꯛꯇ ꯄꯨꯜꯂꯒꯗꯤ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯃꯃꯥꯂꯣꯟ ꯕꯪꯒ꯭ꯂꯥꯒꯤ ꯃꯍꯨꯠꯇ ꯑꯁꯥꯃꯤꯁ ꯀꯣꯃꯣꯟ ꯑꯣꯏꯕ ꯃꯌꯥꯝꯅ ꯈꯪꯅꯕ ꯁ꯭ꯇꯦꯠ ꯕꯦꯡꯒꯣꯜ ꯂꯦꯡꯒ꯭ꯋꯦꯖ ꯀꯥꯡꯇ ꯃꯣꯏ ꯑꯗꯨꯝ ꯉꯥꯡꯉꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯉꯥꯡꯉꯤ ꯑꯗꯨ ꯑꯣꯐꯤꯁꯇꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯂꯩꯕ ꯑꯩꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯐꯤꯁꯇ ꯁꯨꯔꯛꯄꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯩꯇꯩꯔꯣꯟꯅ ꯉꯥꯡꯉꯤ ꯃꯗꯨꯗ ꯑꯊꯤꯡꯕ ꯀꯅꯥꯅ ꯀꯔꯤꯁꯨ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝ ꯂꯩꯇꯦ ꯑꯣꯀꯦ ꯁꯣ ꯀꯣꯃꯟ ꯄ꯭ꯔꯦꯛꯇꯤꯁ ꯑꯣꯏꯅ ꯁꯨꯝ ꯆꯠꯅ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯀꯣꯃꯟ ꯄ꯭ꯔꯦꯛꯇꯤꯁ ꯑꯣꯏꯅ ꯑꯗꯨꯒꯤ ꯀꯩꯅꯣ ꯁꯨꯝ ꯂꯩꯌꯦꯕ ꯃꯗꯨꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯔꯥꯏꯠꯇꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯩ ꯀꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯥꯏ ꯍꯥꯏꯖꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯤꯐꯝ ꯑꯇꯩ ꯑꯃ ꯇꯧꯔꯕꯗꯤ ꯏꯪꯂꯤꯁ ꯉꯥꯡꯕ ꯀꯥꯡꯕꯨꯁꯦ ꯑꯃꯅ ꯏꯪꯂꯤꯁꯇ ꯉꯥꯡꯅꯕꯗꯨꯅ ꯋꯥꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯒꯗꯤ ꯒꯧꯍꯥꯇꯤꯗꯗꯤ ꯑꯩꯈꯣꯏ ꯑꯁꯥꯃꯤꯁꯇꯣ ꯑꯁꯥꯃꯤꯁ ꯀꯃꯅ ꯉꯥꯡꯉꯦ ꯕꯪꯒꯥꯂꯤꯗꯤ ꯊꯣꯏꯅ ꯉꯥꯡꯗꯦ ꯑꯗꯨꯒ ꯑꯗꯨꯝ ꯀꯣꯃꯟ ꯂꯦꯡꯒ꯭ꯋꯦꯖ ꯑꯅ ꯁ꯭ꯇꯦꯠ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯕꯅꯦ ꯑꯁꯥꯃꯤꯁꯇꯣ ꯑꯩꯈꯣꯏꯅ ꯔꯦꯁꯄꯦꯛ ꯇꯧꯗꯅ ꯃꯗꯨꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯤ ꯑꯣꯀꯦ ꯑꯗꯣ ꯃꯩꯇꯩꯅ ꯌꯥꯝ ꯇꯥꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯕꯣꯟ ꯇꯔꯥꯄꯨꯔꯒꯨꯝꯕ ꯑꯣꯖꯥ ꯍꯣꯏꯒꯤ ꯂꯥꯏꯁ꯭ꯔꯝ ꯈꯨꯟꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯖꯥꯔꯤꯕꯣꯟ ꯂꯣꯝꯗ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯡꯁꯤꯒ ꯁ꯭ꯀꯨꯜꯁꯤ ꯏꯪꯂꯤꯁꯅꯁꯨ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯝ ꯑꯣꯐ ꯏꯟꯁꯇ꯭ꯔꯛꯁꯟꯁꯤ ꯏꯪꯂꯤꯁꯅ ꯑꯣꯏꯔꯒꯁꯨ ꯑꯗꯨꯗꯩ ꯊꯣꯛꯂꯛꯄ ꯑꯉꯥꯡꯁꯤꯡꯁꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯁꯤ ꯁꯨꯝ ꯇꯨꯡꯒꯤ ꯃꯍꯩꯔꯣꯏꯗ ꯇꯥꯔꯒꯦ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯩꯇꯩꯂꯣꯟ ꯄꯥꯕ ꯏꯕ ꯉꯝꯕ ꯅꯠꯇ꯭ꯔꯒꯅ ꯃꯩꯇꯩꯂꯣꯟ ꯂꯥꯏꯔꯤꯛ ꯀꯤ ꯀꯩꯅꯣꯁꯤ ꯁꯨꯝ ꯆꯠꯅꯕꯤꯁꯤ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯊꯣꯏꯗꯣꯛꯅ ꯍꯥꯟꯅꯗꯧꯅ ꯑꯣꯖꯥ ꯍꯣꯏ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯑꯣꯖꯥ ꯍꯣꯏꯒꯤ ꯃꯊꯪꯒꯤ ꯃꯇꯝ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯆꯍꯤ 90 ꯐꯥꯕ ꯆꯍꯤ 30 ꯐꯥꯕ ꯃꯈꯣꯏꯗꯤ ꯐꯖꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯁꯤ ꯃꯩꯇꯩꯂꯣꯟ ꯁꯨꯝ ꯉꯝꯅꯔꯝꯃꯦꯅ ꯇꯥꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡ ꯆꯍꯤ 10 ꯐꯥꯕ 15 ꯐꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯅꯕ ꯀꯣꯂꯦꯖ ꯇꯝꯅꯕ ꯃꯈꯣꯏꯁꯤ ꯃꯩꯇꯩꯂꯣꯟꯒꯤ ꯏꯕ ꯄꯥꯕ ꯉꯝꯕꯁꯤ ꯉꯥꯡꯕꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯏꯕ ꯄꯥꯕꯒꯤ ꯆꯥꯡꯁꯤ ꯋꯥꯊꯔꯛꯄ꯭ꯔꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯣꯖꯥꯅ ꯁꯨꯝ ꯈꯪꯖꯕꯗ ꯋꯥꯠꯇꯦ ꯑꯣꯖꯥ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯍꯧꯖꯤꯛ ꯏꯔꯤꯕꯁꯤꯡꯁꯦ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯈꯪꯗꯦ ꯑꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯩꯇꯩꯂꯣꯟ ꯇꯝꯃꯤ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯀꯥꯡꯕꯨ ꯑꯃꯇꯅꯤ ꯃꯁꯤꯗꯤ ꯑꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯦꯟꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯏꯅꯔꯛꯏ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯩꯇꯩꯂꯣꯟ ꯍꯩꯇꯕ ꯅꯠꯇ꯭ꯔꯒ ꯉꯥꯡꯕ ꯑꯗꯨꯒꯤ ꯇꯥꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦ ꯑꯣꯖꯥ ꯅꯣꯡꯃ ꯍꯦꯟꯒꯠꯂꯛꯏ ꯑꯗꯣ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟꯖꯤꯁꯅꯦꯜ ꯄꯤꯔꯤꯌꯣꯠ ꯑꯃ ꯂꯩꯕꯁꯦ ꯃꯁꯤꯗ ꯇꯨꯡꯒꯤ ꯈꯟꯕꯩ ꯋꯥꯅꯤ ꯏꯚꯦꯟ ꯑꯩꯈꯣꯏꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ ꯑꯩꯈꯣই ꯕꯪꯒ꯭ꯂꯥ ꯃꯌꯦꯛ ꯁꯤꯖꯤꯟꯅꯔꯝꯕꯗꯒꯤ ꯃꯩꯇꯩ ꯃꯌꯦꯛ ꯁꯤꯖꯤꯟꯅꯔꯝꯕꯗꯒꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯍꯧꯖꯤꯛ ꯇꯧꯕꯗꯤ ꯑꯌꯥꯝꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯅ ꯃꯌꯥꯝꯅ ꯇꯧꯗꯅ ꯁꯤ ꯍꯩꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯃꯁꯤ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯕꯒꯤ ꯃꯊꯧꯅꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯌꯦꯛ ꯑꯃ ꯂꯩꯖꯕ ꯍꯥꯏꯗꯣ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯉꯥꯡꯕꯒꯤꯗꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯁꯤꯡ ꯉꯝꯗꯕꯒꯤ ꯋꯥ ꯂꯩꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯇꯝꯕꯁꯨ ꯑꯉꯥꯡꯁꯤꯡꯁꯤ ꯁꯨꯝ ꯃꯩꯇꯩ ꯃꯌꯦꯛꯅꯕꯨ ꯑꯣꯏꯔꯁꯅꯨꯕ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯅꯕꯨ ꯏꯕ ꯄꯥꯕꯗꯤ ꯁꯨꯝ ꯆꯠꯅꯔꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯩꯇꯩꯂꯣꯟꯒꯤ ꯆꯠꯂꯤ ꯑꯣꯀꯦ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥ ꯃꯌꯦꯛꯁꯦ ꯂꯩꯔꯝꯂꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯔꯝꯃꯤ ꯀꯩꯅꯣ ꯕꯪꯒ꯭ꯂꯥꯁꯨ ꯍꯩꯔꯦ ꯑꯁꯥꯃꯤꯁꯁꯨ ꯍꯩꯔꯦ ꯂꯣꯟ ꯑꯍꯨꯝ ꯀꯚꯔ ꯇꯧꯔꯝꯃꯦꯕ ꯑꯣꯀꯦ ꯃꯩꯇꯩꯁꯦ ꯃꯌꯦꯛꯁꯤꯅ ꯃꯩꯇꯩ ꯕꯪꯒ꯭ꯂꯥ ꯃꯌꯦꯛꯀꯤꯅ ꯃꯌꯦꯛꯁꯤꯅ ꯕꯪꯒ꯭ꯂꯥꯒ ꯑꯁꯥꯃꯤꯁꯁꯦ ꯔꯣꯜꯁꯦ ꯈꯤꯇꯪ ꯀꯛꯊꯣꯛ ꯀꯛꯁꯤꯟ ꯍꯣꯏ ꯋꯥ ꯍꯣꯏ ꯃꯌꯦꯛ ꯆꯥꯎꯗꯕ ꯑꯃꯅꯤ ꯈꯛꯇꯅꯤ ꯕꯣꯔꯅꯃꯂꯥ ꯑꯃꯅꯤ ꯈꯛꯇꯅꯤ ꯁꯤꯖꯤꯟꯅꯕꯗ ꯈꯦꯠꯅꯔꯤꯁꯦ ꯑꯌꯥꯝꯕ ꯂꯣꯏꯅ ꯏꯔꯝꯃꯦꯕ ꯑꯗꯨ ꯋꯥꯔꯝꯗꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯦꯗꯤꯁꯅꯦꯜ ꯑꯉꯥꯡꯁꯤꯡꯗ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯏꯇꯤꯍꯥꯁꯀꯤ ꯀꯩꯅꯣꯅꯤ ꯈꯣꯡꯆꯠꯅꯤ ꯑꯩꯈꯣꯏꯅ ꯆꯩꯔꯨꯒꯗꯕꯁꯨ ꯂꯩꯇꯦ ꯕꯣꯔꯁꯨ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨ ꯃꯌꯥꯝ ꯍꯣꯠꯅꯕꯩꯗꯤ ꯃꯊꯧꯅꯤ ꯑꯩꯈꯣꯏꯁꯨ ꯄꯨꯝꯅꯃꯛ ꯇꯝꯕꯩ ꯃꯊꯧꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯥꯡꯕꯒꯤꯗꯤ ꯑꯣꯖꯥ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯑꯣꯀꯦ ꯉꯥꯡꯕꯗꯗꯤ ꯀꯥꯏꯗꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯕ ꯄꯥꯕꯗ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯑꯣꯖꯥ ꯑꯦꯁꯇꯁꯨ ꯁꯦꯝ ꯀꯩꯅꯣꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯈꯪꯅꯤꯡꯕꯁꯤꯅꯤ
ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯁꯤꯜꯆꯔꯗ ꯂꯩꯔꯒꯁꯨ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯁꯨꯝ ꯁꯨꯝ ꯌꯥꯎꯕꯤꯔꯤ ꯆꯠꯂꯤꯕ ꯃꯤꯐꯝꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯅꯍꯥꯔꯣꯟꯒꯤ ꯃꯅꯨꯡꯗ ꯃꯩꯇꯩꯂꯣꯟ ꯏꯕ ꯄꯥꯕ ꯉꯝꯕꯒꯤ ꯆꯥꯡꯁꯦ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯟꯊꯔꯛꯇꯦ ꯍꯥꯏꯅꯗꯤ ꯑꯣꯖꯥ ꯂꯥꯏꯁ꯭ꯔꯝꯅꯗꯤ ꯍꯥꯏꯕꯤꯔꯤ ꯑꯗꯨ ꯑꯣꯖꯥꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯣꯡꯗꯣꯛꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯗ ꯀꯔꯤ ꯐꯥꯎꯏ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯀꯤ ꯆꯍꯤ 15 ꯐꯥꯕ 10 ꯐꯥꯕ ꯕꯤꯂꯣ 20 ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯕ ꯑꯉꯥꯡꯁꯤꯡ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤ ꯅꯠꯇꯕ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯕꯤꯂꯣ ꯍꯥꯏ ꯁ꯭ꯀꯨꯜ ꯏꯚꯦꯟ ꯀꯣꯂꯦꯖꯇ ꯇꯝꯕ ꯐꯥꯎ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯩꯇꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯩꯇꯩꯂꯣꯟ ꯏꯕ ꯄꯥꯕ ꯉꯝꯕꯒꯤ ꯆꯥꯡꯁꯤ ꯍꯥꯟꯅ ꯂꯥꯏꯛ 80-90ꯒꯤ ꯇꯤꯀꯦꯠꯇ ꯑꯣꯏꯔꯝꯃꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛꯅ ꯈꯔ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯟꯕ꯭ꯔꯣ ꯃꯁꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯖꯔꯛꯀꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯣ ꯏꯪꯂꯤꯁ ꯃീഡിയം ꯑꯣꯏꯔꯒꯁꯨ ꯌꯥꯕꯀꯣ ꯑꯗꯨꯗ ꯃꯅꯤꯄꯨꯔꯤ ꯁꯕꯖꯦꯛ ꯑꯃ ꯂꯩꯕ ꯁ꯭ꯀꯨꯜ ꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯒ ꯏꯪꯂꯤꯁ ꯃീഡിയം ꯁ꯭ꯀꯨꯜ ꯃꯌꯥꯝꯅꯦꯕ ꯑꯁꯤ ꯃꯅꯨꯡꯗ ꯃꯩꯇꯩ ꯈꯔ ꯌꯥꯝ ꯂꯩꯕ ꯔꯥꯝꯅꯒꯣꯔꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯗꯣꯟ ꯕꯣꯁꯀꯣ ꯁ꯭ꯀꯨꯜ ꯂꯩ ꯑꯁꯤꯒ ꯃꯅꯤꯄꯨꯔꯤ ꯁꯕꯖꯦꯛꯁꯦ ꯑꯗꯨꯝ ꯆꯠꯊꯔꯤ ꯃꯩꯇꯩ ꯃꯌꯦꯛ ꯑꯅꯧꯕ ꯃꯌꯦꯛꯀꯁꯦ ꯇꯝꯕ ꯈꯣꯠꯄꯀꯁꯦ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁ꯭ꯀꯨꯜ ꯑꯃꯅꯤꯒ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯑꯌꯥꯝꯕ ꯁ꯭ꯀꯨꯜ ꯍꯣꯂꯤ ꯀ꯭ꯔꯣꯁꯇ ꯂꯩꯇꯦ ꯀꯣꯂꯦꯖꯤꯌꯦꯠꯇ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯌꯥꯝꯕꯗ ꯂꯩꯇꯕ ꯌꯥꯎꯏ ꯂꯩꯇꯕ ꯃꯐꯝꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯃꯩꯇꯩꯂꯣꯟ ꯇꯝꯒꯅꯤ ꯑꯗꯨꯅꯤ ꯑꯗꯨ ꯅꯠꯇꯗꯨꯅ ꯈꯨꯜꯂꯛꯂꯣꯝꯗ ꯍꯥꯏꯊꯈ꯭ꯔꯒꯗꯤ ꯍꯥꯏꯕ ꯈꯨꯡꯒꯪꯂꯣꯝꯗ ꯍꯥꯏꯊꯈ꯭ꯔꯒꯗꯤ ꯑꯌꯥꯝꯕ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯁꯦ ꯌꯥꯝ ꯂꯩꯈ꯭ꯔꯕꯣꯅꯤ ꯈꯨꯡꯒꯪꯗꯁꯨ ꯕꯣꯟ ꯇꯔꯥꯄꯨꯔ ꯈꯪꯗꯦ ꯖꯥꯔꯤꯕꯣꯟ ꯈꯪꯗꯦ ꯆꯕꯨꯟ ꯆꯕꯨꯟꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯃꯩꯇꯩꯔꯣꯟ ꯁ꯭ꯀꯨꯜ ꯂꯩꯔꯤꯗꯤ ꯃꯅꯥꯛꯇ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯍꯦꯛꯇ ꯍꯧꯒꯠꯂꯦꯕ ꯑꯗꯨꯋꯥꯏꯗ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯅꯔꯦꯕ ꯑꯗꯨꯒꯁꯨ ꯃꯅꯤꯄꯨꯔꯤ ꯁꯕꯖꯦꯛꯁꯤꯃꯗꯤ ꯑꯗꯨꯝ ꯊꯝꯕꯅꯤꯅ ꯍꯥꯏꯕ ꯃꯩꯇꯩꯔꯣꯟꯗꯤ ꯑꯗꯨꯝ ꯇꯝꯅꯔꯛꯏ ꯃꯩꯇꯩꯔꯣꯟꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯣꯏꯅ ꯍꯩꯅꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕ ꯍꯥꯏꯕꯕꯨ ꯃꯩꯇꯩꯔꯣꯟ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯏꯔꯤ ꯈꯣꯠꯂꯤꯁꯤ ꯀꯅꯥꯅ ꯀꯌꯥ ꯈꯛꯅ ꯑꯩꯈꯣꯏꯒꯤ ꯅꯣꯚꯦꯜ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯁꯦ ꯄꯥꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗ ꯀꯌꯥ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯔꯤꯕ ꯃꯁꯤ ꯈꯪꯕ ꯌꯥꯝ ꯂꯨꯏ ꯑꯩꯗꯤ ꯌꯥꯎꯗꯕ ꯃꯥꯜꯂꯦ ꯊꯋꯥꯏꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯝ ꯑꯣꯖꯥꯅ ꯍꯥꯏꯅꯤꯡꯉꯤ ꯂꯥꯏꯔꯤꯛꯁꯦ ꯇꯝꯕꯒ ꯃꯥ ꯀꯦꯔꯤꯌꯔ ꯀꯔꯝꯍꯥꯏꯅ ꯁꯦꯝꯒꯅꯤ ꯗꯥꯛꯇꯔ ꯑꯣꯏꯒꯅꯤ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯒꯅꯤ ꯑꯗꯨ ꯇꯝꯒꯅꯤ ꯑꯗꯥ ꯇꯝꯒꯅꯤ ꯑꯗꯣꯝꯗ ꯑꯗꯨꯝ ꯆꯠꯈꯤꯕꯅꯦ ꯑꯗꯩ ꯀꯅꯥꯒꯨꯝꯕꯅ ꯃꯅꯤꯄꯨꯔꯤ ꯁꯕꯖꯦꯛ ꯂꯧꯔꯒ ꯃꯅꯤꯄꯨꯔꯤ ꯑꯣꯅꯔꯁ ꯇꯧꯕꯅ ꯇꯧꯈꯤꯕ ꯃꯣꯏꯗꯨꯒꯤꯗꯤ ꯀꯝꯄꯜꯁꯔꯤꯂꯤ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯕ ꯇꯥꯏꯌꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯃꯩꯇꯩꯔꯣꯟ ꯂꯥꯏꯔꯤꯛ ꯑꯝꯇ ꯐꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯅꯣꯕꯦꯜ ꯑꯝꯇ ꯄꯨꯔꯛꯑꯗꯤ ꯑꯩ ꯖꯣꯏꯔꯥꯝ ꯄꯨꯔꯛꯑꯁꯨ ꯑꯗꯨ ꯄꯨꯔꯛꯑꯁꯨ ꯍꯥꯏꯕ ꯈꯨꯗꯣꯜ ꯄꯨꯔꯛꯑꯁꯨ ꯍꯤꯖꯝ ꯒꯨꯅꯣꯏ ꯄꯨꯔꯛꯑꯁꯨ ꯑꯃꯁꯨ ꯑꯃꯅ ꯃꯨꯟꯅꯅ ꯄꯥꯔꯝꯕꯗꯣ ꯍꯥꯏꯕ ꯃꯗꯨꯒꯤ ꯇ꯭ꯔꯦꯟꯗꯨꯗꯤ ꯑꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯗꯤ ꯀꯔꯦ ꯇꯥꯎꯟꯗꯁꯨ ꯈꯨꯜꯂꯛꯇꯁꯨ ꯑꯩ ꯇꯧꯔꯝꯒꯅꯤ ꯍꯥꯏ ꯊꯥꯖꯗꯦ ꯂꯥꯏꯔꯤꯛ ꯁꯨꯃꯥꯏꯅ ꯄꯥꯔꯝꯒꯅꯤ ꯍꯥꯏ ꯊꯥꯖꯗꯦ ꯑꯗ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏꯇꯒꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯈꯨꯟꯅꯥꯏꯒꯤꯁꯨ ꯍꯥꯏ ꯍꯧꯖꯤꯛꯁꯤꯗꯤ ꯂꯣꯏꯅ ꯃꯣꯕꯥꯏꯜꯗ ꯂꯨꯞꯅ ꯂꯩꯈꯤꯕꯅꯤꯅ ꯍꯥꯏꯕ ꯃꯇꯦꯛ ꯃꯇꯦꯛ ꯈꯔ ꯈꯪꯉꯒ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯗꯦ ꯈꯣꯠꯇꯦ ꯍꯥꯏꯅꯕꯁꯤ ꯌꯥꯝꯅ ꯌꯥꯎꯔꯦ ꯑꯗꯣ ꯑꯁꯤꯒꯤ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨ ꯄꯦꯟꯗꯕꯗꯤ ꯂꯩꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯀꯕꯤ ꯁꯝꯃꯦꯂꯟ ꯇꯧꯔꯤꯕ ꯀꯔꯤ ꯇꯧꯔꯤꯕ ꯁꯤꯒꯩꯕ ꯑꯩꯈꯣꯏꯅ ꯑꯣꯏꯕ ꯆꯍꯤ ꯃꯇꯝꯗꯨꯒ ꯑꯩꯈꯣꯏꯅ ꯃꯩꯇꯩꯂꯣꯟꯒꯤ ꯏ ꯈꯣꯠꯅ ꯁꯩꯔꯦꯡ ꯊꯤ ꯈꯣꯠꯅ ꯇꯧꯔꯛꯄꯗꯣ ꯍꯧꯖꯤꯛꯇ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯖꯁꯤ ꯑꯉꯥꯡ ꯊꯣꯏꯅ ꯎꯗꯦ ꯌꯥꯝꯗꯤ ꯂꯥꯛꯇꯦ ꯖꯥꯔꯤꯕꯣ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛꯇꯪ ꯈꯔ ꯊꯋꯥꯏ ꯌꯥꯎꯏ ꯑꯃꯅꯤ ꯈꯔ ꯁꯣꯝꯗꯁꯨ ꯊꯣꯛꯂꯛꯇꯦ ꯑꯩꯈꯣꯏ ꯈꯔ ꯆꯠꯂꯤꯕ ꯈꯔꯁꯤꯗ ꯍꯟꯖꯟ ꯍꯟꯖꯟ ꯎꯅꯅ ꯂꯩꯌꯦꯕ ꯑꯩ ꯁꯨꯝ ꯌꯦꯡꯕꯗ ꯍꯥꯏꯕ ꯑꯁꯤ ꯌꯥꯝ ꯑꯂꯨꯕꯅꯤ ꯑꯗꯨ ꯑꯣꯏꯗꯤ ꯃꯥ ꯀꯔꯝꯍꯥꯏꯅ ꯄꯥꯅꯤꯡꯗꯣꯏꯅꯤ ꯃꯥ ꯍꯤꯖꯝ ꯒꯨꯅꯣꯒꯤ ꯍꯤꯖꯝ ꯈꯦꯇ꯭ꯔꯤ ꯄꯤꯔꯒꯦ ꯀꯔꯝꯍꯥꯏꯅ ꯄꯥꯔꯝꯗꯣꯏꯃꯣ ꯕ꯭ꯔꯖꯦꯁꯣꯔꯤ ꯀꯔꯝꯍꯥꯏꯅ ꯄꯥꯔꯝꯗꯣꯏꯅꯣ ꯃꯁꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯁꯥꯖꯟꯕ ꯈꯔ ꯋꯥꯏ ꯃꯁꯤ ꯋꯥꯁꯦ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯗꯨꯃꯛꯅꯤ ꯑꯩꯅꯁꯨ ꯈꯜꯂꯝꯃꯤꯁꯦ ꯉꯁꯥꯏꯒꯤ ꯑꯁꯤ ꯑꯁꯥꯝ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗꯁꯨ ꯏꯚꯦꯟ ꯃꯅꯤꯄꯨꯔꯗꯁꯨꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏ ꯃꯇꯝꯗ ꯐꯥꯎꯗ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯒꯤ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯇꯝꯕ ꯐꯥꯎ ꯐꯪꯉꯛꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯇꯨ ꯃꯥꯟꯅꯕꯅꯤꯅ ꯈꯣꯟꯊꯣꯛꯄ ꯐꯣꯅꯤꯝ ꯑꯣꯔ ꯐꯣꯅꯤꯛ ꯀꯩꯅꯣꯗꯨ ꯈꯖꯤꯛꯇꯪ ꯊꯩꯗꯣꯛꯑꯒ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯈꯣꯟꯊꯣꯛꯇꯨ ꯁꯦꯝꯃꯒ ꯁꯨꯝ ꯄꯥꯕ ꯉꯝꯃꯛꯏ ꯑꯗꯣ ꯑꯣꯖꯥ ꯇꯣꯔꯅꯤꯀꯥꯟꯇꯣꯁꯨ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯔꯣꯟ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯤ ꯐꯪꯗ꯭ꯔꯒꯁꯨ ꯕꯥ ꯁꯕꯖꯦꯛ ꯑꯃ ꯇꯝꯃꯒꯁꯨ ꯉꯁꯥꯏꯒꯤ ꯃꯩꯇꯩꯔꯣꯟꯗ ꯄꯨꯊꯣꯛꯄ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯅꯣꯠ ꯏꯚꯟ ꯑꯁꯥꯝꯗꯇ ꯅꯠꯇꯦ ꯑꯣꯖꯥꯒꯤ ꯁꯨꯝ ꯆꯥꯎꯔꯥꯛꯄ ꯃꯅꯤꯄꯨꯔꯁꯨ ꯆꯠꯂꯒ ꯁꯨꯝ ꯎꯕꯤꯔꯝꯒꯅꯤ ꯅꯍꯥꯔꯣꯟꯒꯤ ꯃꯅꯨꯡꯗ ꯋꯥꯠꯂꯛꯄꯁꯦ ꯑꯁꯤ ꯈꯪꯗꯦ ꯑꯁꯤ ꯄꯨꯝꯅꯃꯛꯇ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ
तो असीगा लोइनना हौजिक ओइना थोलेसे फिल्म ओजा एसटी फिल्म जु पुथोई तो फिल्म की मतांगदा कोई हौजिक अखोइना वारी साब हानदी आई कोई सुमाइना वारी साबै महत्ता चेबांग दो इनरमी नत्रो मै कहाते कोई इचे माइना पुथोरम्बा अदुदा फाव खोबाव इरमी अदु गेदो ओजा इरमी हाना सुमाइना मीडिया हाइगद्रा अखोई हाना प्रिंट मीडिया दोना मयामजी पावजी फाउनरमी वाखलोन फोलोनरमी हौजिकना सोशल मीडिया थोलकपदगी नत्रा सिगुम्बा यूट्यूब स्ट्रीमर थोलकपदगी अखोई हौजिकी सेम केनोनी अमदुना लारिक पाबा इबा फंगबगी खुदोंग चाबदुना हौजिकना वाखलोन दि अमत्तनी तो ngसागी मितेरोना इबा पाबा बा नत्रगना लारिक पाबगी केनो वाटलगसु असिगुम्बा सोशल मीडिया दा खंगदे नत्रगना केनोदा कोइगी करि हाइतारे यूट्यूब दा खंगदे नत्रगना फिल्म ओइना पुथोरकपगी चांग सिदे लोन सिजनबनी को इ हाइसे असि हाना प्रिंट मीडिया दगी हौजिक इलेक्ट्रॉनिक मीडिया दा लाखरबनी नत्रोजा तो असिगी ट्रांजिशन सिदे सिदा अकोइ मैदे मचासिंग कयाम सरुक यारी बा असम दा मरुओइना असिगी कैनो सि कोई ओजा होय ना वखन खनबदा खरा कई हाइतारे पेंजब्रा नत्रगन अतै सुहेना तहनिंगब्रा अकोइ डिजिटल फुटप्रिंट ना हाइनारे अकोइना कोई डिजिटल की मालेम सिदसु कोई मिते लोनगी कैनो सि हेना चंगसलकपो उब्रा क्रमाइन तवी ओजा तोनि कांदोदगी लाक्सगे मथंगदा आईएस तमु लाक्सगे ओजा तोनि कांदोदा सुम हाबि कने ngसाई लाइक लासु पाबा सि नेमधरे सिदि मायामना यानरबो वाकनी ओजा आईएस सु हाइबिरी ओजा तोनि कांदोसु हाइबिरी एसु खंगी कोई लाइक लासु पाबगी खबर पाबा वाटनरे न ताई तो अदुनदी हौजिक लोन अमा हिंगनगे हारगदि हौजिक हारिबा डिजिटल मीडिया सिदे सिदा कोई मिते लोनगी कैनोसे अकोई फिल्म दबु ओइरो ड्रामा दबु ओइरो सीरियल दबु ओइरो कैनो दबु असिगी लाखोगी कैनोसी कम तौरिगे ओजा ओजाना खंजबदो ओजाना उनरुबदो थेंगनजरु ꯍꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯏꯕꯨꯛ ꯀꯩꯅꯣꯁꯨ ꯊꯣꯛꯂꯛꯑꯦ ꯃꯗꯨ ꯄꯥꯕ ꯀꯩꯅꯣ ꯃꯗꯨꯒꯤ ꯁꯥꯔꯚꯦꯕꯨꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯄꯥꯕꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯍꯩꯅꯕ ꯃꯥꯒꯤ ꯋꯥꯔꯤ ꯀꯩꯅꯣ ꯂꯩ ꯑꯗꯣ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯀꯤ ꯂꯥꯏꯔꯤꯛ ꯍꯦꯟꯅ ꯄꯥꯕ ꯑꯃ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨ ꯄꯥꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯄꯥꯗꯤ ꯄꯥꯏ ꯑꯗꯨꯒ ꯗꯤꯖꯤꯇꯦꯜꯒꯤ ꯑꯃ ꯁꯤꯅꯦꯃꯥꯒꯤ ꯀꯩꯅꯣꯗꯒꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯍꯥꯏꯕ ꯅꯣꯔꯠ ꯏꯁꯇꯒꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯅ ꯁꯤꯅꯦꯃꯥꯁꯤ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯍꯦꯜꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯁꯥꯝꯁꯦ ꯌꯥꯝ ꯆꯥꯎꯈ꯭ꯔꯕꯅꯤ ꯃꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ 35ꯅꯤ ꯃꯅꯤꯄꯨꯔꯗꯤ ꯗꯤꯁꯇ꯭ꯔꯤꯛ 39ꯅꯤ ꯃꯤ ꯃꯁꯤꯡꯁꯨ ꯂꯤꯛꯏ ꯑꯁꯤꯒ ꯑꯩꯈꯣꯏ ꯐꯤल्म ꯄꯨꯊꯣꯛꯄꯗ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯑꯃꯗ ꯐꯤल्म 50 ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯌꯥꯎꯔꯤ ꯈꯔꯅꯤ ꯁꯤꯕꯨꯗꯤ ꯃꯣꯏ ꯏꯔꯥꯡ ꯐꯠꯇꯕ ꯑꯃꯃ ꯇꯧꯕꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯨ ꯑꯁꯥꯝꯒ ꯆꯥꯡꯗꯝꯅꯔꯨꯔꯕꯗꯤ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯐꯤल्म ꯑꯁꯥꯃꯤꯁ ꯃꯣꯏꯗꯤ ꯌꯥꯝꯃꯤ ꯃꯥꯔꯀꯦꯠ ꯃꯣꯏ ꯆꯥꯎꯔꯤ ꯁ꯭ꯇꯦꯠ ꯆꯥꯎꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯁꯔꯚꯦ ꯇꯧꯖꯕꯗ ꯃꯅꯤꯄꯨꯔꯅ ꯃꯁꯤ ꯃꯥꯏꯀꯩꯗꯗꯤ ꯌꯥꯝꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯂꯩ ꯇꯧꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯒ ꯅꯤꯡꯍꯟꯅꯤꯡꯕꯒꯤ ꯋꯥ ꯂꯩꯇꯦ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏ ꯏꯕ ꯇꯥꯏ ꯍꯣꯠꯅꯕ ꯇꯥꯏ ꯃꯣꯏꯗꯁꯨ ꯄꯥꯍꯟꯕ ꯇꯥꯏ ꯀꯩꯅꯣ ꯃꯌꯦꯛꯇꯣ ꯍꯩꯔꯒ ꯄꯥꯗꯣꯔꯤꯕꯅꯤ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯕꯨꯛ ꯄꯨꯊꯣꯔꯛꯏꯗꯨ ꯃꯥꯏ ꯄꯨꯊꯣꯛꯇꯅ ꯑꯩꯈꯣꯏ ꯃꯣꯏ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯂꯩꯅꯤꯡ ꯄꯥꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯏ ꯐꯣꯔꯃꯦꯠꯁꯨ ꯂꯩꯗꯅ ꯑꯣꯖꯥ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯅꯍꯥꯔꯣꯟꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯍꯣꯡꯕ ꯇꯥꯕ ꯁꯛꯂꯣꯟꯁꯦ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯗꯨꯒ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯗꯣ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯊꯣꯔꯛꯄ ꯐꯤल्मꯕꯨ ꯑꯣꯏꯔꯣ ꯁꯤꯗꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯗꯤ ꯌꯦꯡꯅꯔꯦ ꯑꯗꯨꯒ ꯑꯁꯥꯝꯗꯒꯤꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯤल्म ꯄꯨꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯗ꯭ꯔꯃꯥ ꯄꯨꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯝ ꯄꯨꯊꯣꯛꯄ ꯑꯁꯤꯒꯨꯝꯕꯒꯤ ꯆꯠꯅꯕꯤꯁꯦ ꯈꯔꯗꯤ ꯂꯥꯛꯑꯕꯣ ꯑꯁꯥꯝꯗ ꯑꯣꯖꯥꯅ ꯁꯨꯝ ꯈꯪꯖꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯗꯤ ꯒꯧꯍꯥꯇꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯥꯗ ꯀꯩꯅꯣꯅ ꯑꯥꯏꯑꯦꯁ ꯇꯤꯡꯒꯨꯝꯅ ꯃꯥ ꯃꯁꯥꯃꯛꯁꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯅ ꯄꯨꯊꯣꯛꯏꯅ ꯑꯃꯅꯤ ꯄꯨꯊꯣꯛꯑꯦ ꯑꯁꯥꯝꯁꯨ ꯇꯧꯔꯦ ꯍꯧꯖꯤꯛ ꯃꯥꯏꯀꯩꯗꯒꯤ ꯒꯧꯍꯥꯇꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯥꯝꯅ ꯇꯧꯕ ꯎꯗꯦ ꯒꯧꯍꯥꯇꯤꯗꯗꯤ ꯃꯁꯤꯡꯁꯨ ꯂꯤꯛꯄꯅ ꯊꯣꯏꯗꯣꯛꯄ ꯎꯗꯦ ꯃꯤ ꯃꯁꯤꯡꯁꯨ ꯂꯤꯛꯄ ꯑꯄꯥꯠ ꯑꯁꯥꯝꯗꯒꯤ ꯑꯃꯗꯤ ꯌꯥꯎ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯁꯥꯃꯤꯁ ꯐꯤल्मꯗ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯑꯣꯏꯕ ꯗꯥꯏꯔꯦꯛꯇꯔꯒ ꯇꯧꯕ ꯃꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯁꯥꯝꯗ ꯌꯥꯎꯔꯦ ꯇꯥꯏ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯩꯅꯣ ꯑꯥꯏꯑꯦꯁ ꯇꯤꯡꯒꯣꯝꯅ ꯀꯩꯅꯣ ꯇꯧꯅ ꯌꯥꯝꯕ ꯑꯣꯖꯥ ꯑꯥꯏꯑꯦꯁ ꯇꯦꯡꯒꯣꯝꯒꯤ ꯅꯦꯠꯁꯤ ꯐꯠꯇꯕꯗꯒꯤ ꯃꯥꯏꯁꯤ ꯑꯥꯎꯠ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯁꯣꯝꯗ ꯐꯣꯟꯗꯕꯨꯗꯤ ꯍꯥꯏꯈ꯭ꯔꯤ ꯑꯃꯨꯛꯀ ꯖꯣꯏꯟ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯇꯣ ꯉꯥꯏꯈꯤꯁꯤ ꯉꯥꯏꯍꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯣꯖꯥꯗꯒꯤ ꯈꯪꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ
ꯇꯝꯕ ꯂꯣꯏꯔꯒ ꯊꯕꯛ ꯇꯧꯔꯛꯄ ꯀꯦꯔꯤꯌꯔ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯣꯏꯔꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯣꯐꯤꯁ ꯊꯕꯛ ꯁꯨꯔꯛꯄ ꯃꯇꯝꯗꯒꯤ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯑꯃꯨꯛꯇꯪ ꯆꯪꯁꯤꯟꯁꯤ ꯆꯪꯁꯤꯜꯂꯒ ꯃꯇꯝꯗꯨꯒꯩꯗꯨꯒ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯣꯟꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯂꯣꯟ ꯃꯩꯇꯩꯂꯣꯟꯁꯤꯒꯤ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯤ ꯍꯣꯏ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯏꯟꯇꯔꯅꯦꯠꯇ ꯀꯔꯤꯗ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏꯒꯤ ꯃꯇꯝꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯐꯝꯗ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒꯒꯤꯗꯤ ꯑꯣꯐꯤꯁꯇ ꯍꯣꯏ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩꯗ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯐꯝꯁꯤ ꯂꯩꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯌꯥꯝꯅ ꯋꯥꯠꯂꯕ ꯑꯗꯨꯁꯨ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯣꯖꯥ ꯑꯩ ꯊꯕꯛ ꯇꯧꯕꯁꯦ ꯑꯩꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗꯅꯤ ꯑꯍꯥꯟꯕ ꯐꯥꯔꯁ ꯑꯩ ꯄꯣꯁꯇꯤꯡꯁꯦ ꯑꯩ ꯏꯝꯐꯥꯜꯗ ꯇꯥꯕꯅꯤ ꯏꯝꯐꯥꯜꯗ ꯆꯍꯤ 4 ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜꯁꯨ ꯀꯔꯤꯝꯇ ꯊꯣꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯊꯤ ꯀꯩꯅꯣꯒꯨꯝꯕ ꯏꯟꯂꯦꯟ ꯂꯦꯇꯔꯒꯨꯝꯕ ꯑꯗꯨꯗ ꯇꯧꯔꯝꯃꯤ ꯃꯊꯪꯗ ꯁꯤꯂꯣꯡ ꯆꯠꯂꯤ ꯁꯤꯂꯣꯡꯗꯁꯨ ꯑꯗꯨ ꯃꯩꯇꯩꯂꯣꯟꯁꯦ ꯃꯇꯝꯗꯨꯒꯁꯨ ꯁꯤꯂꯣꯡꯗꯁꯨ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯤꯂꯣꯡ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯀꯥꯡꯕꯨꯅ ꯇꯧꯗꯅ ꯃꯌꯥꯝ ꯄꯨꯟꯕ ꯈꯣꯠꯄ ꯑꯗꯨ ꯂꯣꯏꯅ ꯇꯧꯔꯤ ꯃꯌꯥꯝ ꯑꯇꯣꯞꯄ ꯂꯣꯟꯗꯤ ꯉꯥꯡꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯅ ꯉꯥꯡꯅꯩ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯁꯤꯜꯆꯔꯗ ꯆꯍꯤ 10 ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯑꯗꯨꯝ ꯆꯤꯊꯤ ꯑꯃ ꯏꯕ ꯈꯣꯠꯄꯁꯦ ꯂꯣꯟ ꯀꯩꯅꯣ ꯇꯧꯔꯤ ꯀꯔꯤꯝꯇ ꯀꯩꯅꯣ ꯇꯧꯗꯦ ꯇ꯭ꯔꯤꯄꯨꯔꯥꯗꯁꯨ ꯑꯩ ꯊꯦꯡꯅꯩ ꯇ꯭ꯔꯤꯄꯨꯔꯥꯁꯨ ꯃꯩꯇꯩꯂꯣꯟꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯗꯦ ꯃꯩꯇꯩꯂꯣꯟꯒꯤ ꯐ꯭ꯌꯨꯆꯔꯗꯤ ꯑꯩꯅ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯛꯅ ꯃꯩꯇꯩꯂꯣꯟ ꯁꯤꯒꯅꯤ ꯑꯗꯨ ꯑꯗ ꯃꯁꯤ ꯑꯩ ꯌꯥꯅꯤꯡꯗꯦ ꯃꯇꯝꯗꯨꯒ ꯑꯩꯅ 2002ꯗ ꯆꯠꯂꯨꯕ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯣꯏꯔꯝꯕ ꯐꯤꯕꯝ ꯍꯧꯖꯤꯛꯅ ꯃꯩꯇꯩꯂꯣꯟꯒꯤ ꯃꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯅꯩꯅꯔꯛꯏꯕ ꯀꯩꯅꯣꯗꯤ ꯅꯣꯡ ꯅꯤꯅꯤ ꯃꯃꯥꯡꯗ ꯑꯣꯖꯥꯒꯤ ꯀꯩꯅꯣ ꯁꯩꯔꯦꯡ ꯊꯤꯕꯗ ꯑꯩ ꯅꯨꯡꯗꯥꯡ ꯊꯦꯡꯉꯐꯥꯎ ꯇꯥꯖꯩ ꯃꯌꯥꯝ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯏꯆꯤꯟ ꯏꯆꯥ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯄꯦꯟꯖꯩ ꯃꯁꯤ ꯃꯩꯇꯩꯂꯣꯟꯒꯤ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏ ꯄꯥꯛꯅ ꯆꯠꯈꯠꯄꯒꯤ ꯈꯣꯡꯆꯠ ꯑꯃꯅ ꯑꯩ ꯂꯧꯖꯩ ꯑꯗꯨꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯀꯩꯅꯣꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯈꯔ ꯋꯥꯠꯂꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯅꯣ ꯍꯟꯗꯧꯔꯒꯁꯨ ꯑꯩꯈꯣই ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯟ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯗꯤꯖꯤꯇꯦꯜ ꯃꯤꯗꯤꯌꯥꯁꯤꯒꯤ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯁꯨ ꯑꯅꯧꯕ ꯏꯅꯣꯠ ꯑꯃ ꯄꯨꯔꯛꯄ ꯌꯥꯏ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯀꯩꯅꯣꯁꯤ ꯂꯧꯖꯕꯅꯦ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯦꯗꯚꯥꯟꯇꯦꯖ ꯑꯁꯦ ꯁꯤ ꯂꯧꯖꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯍꯣꯏ ꯆꯪꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕꯁꯤ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯒꯗꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯂꯩ ꯇꯧꯕꯇꯕꯨ ꯃꯇꯝꯁꯨ ꯈꯔ ꯊꯦꯡꯖꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥ IAS ꯏꯕꯣꯇꯣꯟ ꯊꯤꯡꯉꯣꯖꯝ ꯃꯥ ꯆꯪꯕꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯀꯩꯅꯣ ꯇꯧꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯉꯥꯏꯍꯥꯛꯇꯪꯒ ꯉꯥꯏꯔꯒ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯣꯖꯥꯗ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯤꯅ ꯍꯪꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯣꯖꯤꯡ ꯔꯤꯃꯥꯔꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯣꯖꯥ ꯑꯏꯕ ꯑꯃ ꯑꯣꯏꯅ ꯑꯍꯟ ꯑꯃ ꯑꯣꯏꯅ ꯏꯄꯥ ꯁꯛꯂꯕ ꯑꯩꯈꯣই ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯄꯥꯎꯇꯥꯛ ꯄꯤꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟꯁꯤꯗꯤ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯕꯨꯗꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯀꯔꯤꯝꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯒꯤ ꯀꯩꯅꯣꯁꯦ ꯏꯍꯧꯁꯦ ꯐꯥꯎꯍꯟꯕ ꯌꯥꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯪꯂꯤꯁ ꯈꯪꯕ ꯕꯦꯡꯒꯣꯂꯤ ꯈꯪꯕ ꯍꯤꯟꯗꯤ ꯈꯪꯕ ꯑꯁꯥꯃꯤ ꯈꯪꯕ ꯍꯣꯏ ꯑꯗꯨꯗꯤ ꯃꯥꯏ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ ꯃꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯅꯣꯗꯤ ꯑꯣꯏꯅ ꯈꯪꯗꯕ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯃꯥꯂꯣꯟ ꯀꯥꯎꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯗꯨ ꯀꯔꯤꯒꯤ ꯀꯥꯎꯊꯣꯛꯄ ꯌꯥꯗ꯭ꯔꯤꯅꯣ ꯀꯔꯤꯒꯤ ꯑꯩꯈꯣই ꯏꯃꯥꯂꯣꯟꯁꯤ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤ ꯑꯣꯖꯥꯅ ꯈꯔ ꯇꯥꯛꯄꯤꯌꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯣꯗꯤꯌꯟꯁꯁꯤꯡꯁꯤꯗ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕ ꯑꯗꯨꯝꯇꯪꯒ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯖꯥꯇꯤ ꯑꯃ ꯂꯩꯕ ꯇꯥꯔꯗꯤ ꯃꯥꯒꯤ ꯃꯃꯥꯂꯣꯟꯁꯦ ꯂꯩ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯖꯥꯇꯤꯁꯦ ꯃꯨꯠꯈꯤꯒꯅꯤ ꯉꯁꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯇ꯭ꯔꯤꯄꯨꯔꯤꯁꯤꯡꯅ ꯃꯥꯡꯂꯛꯂꯤꯕꯒꯤ ꯃꯔꯝꯁꯤ ꯃꯌꯥꯝꯅꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯔꯤꯐ꯭ꯌꯨꯖꯤ ꯆꯪꯉꯛꯄꯅꯤ ꯑꯗꯨꯅꯤ ꯑꯗꯣ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯔꯨꯔꯒꯗꯤ ꯃꯁꯤ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯂꯣꯟꯁꯦ ꯆꯣꯛꯍꯜꯂꯝꯗꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯗꯨꯅ ꯃꯥꯅ ꯑꯇꯣꯞꯄ ꯃꯥꯒꯤ ꯀꯥꯡꯕꯨꯗꯨꯕꯨ ꯁꯤꯡꯍꯜꯂꯨꯔꯒꯗꯤ ꯃꯥꯏ ꯅꯤꯡꯊꯧꯐꯝꯁꯦ ꯃꯤꯅ ꯃꯨꯟꯈꯤꯗꯔꯥ ꯑꯗꯨꯝ ꯈꯜꯂꯨꯗꯅ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯍꯟꯗꯕ ꯅꯠꯇ꯭ꯔꯒ ꯆꯥꯎꯈꯠꯄ ꯃꯥꯏꯀꯩꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯣꯁꯤꯌꯣꯂꯣꯖꯤꯀꯦꯜ ꯏꯁꯇꯥꯗꯤꯒꯤ ꯋꯥꯐꯝꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯤꯇꯩ ꯑꯃ ꯑꯣꯏꯅ ꯍꯤꯡ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯂꯣꯟ ꯑꯩꯒꯤ ꯏꯃꯥꯂꯣꯟꯁꯦ ꯈꯪꯕ ꯍꯩꯕ ꯇꯥꯕꯅꯤ ꯑꯩꯒꯤ ꯏꯃꯥꯂꯣꯟ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯩꯔꯨꯒꯅꯤ ꯃꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯕꯗꯤ
ꯌꯥꯗꯁꯨ ꯂꯩꯁꯅꯨ ꯑꯃꯦꯔꯤꯀꯥꯗꯁꯨ ꯂꯩꯁꯅꯨ ꯀꯩꯅꯣꯗꯁꯨ ꯖꯥꯔꯤꯕꯣꯡꯗꯁꯨ ꯂꯩꯁꯅꯨ ꯑꯒꯔꯇꯂꯥꯗꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯩꯁꯅꯨ ꯏꯃꯥꯂꯣꯟ ꯀꯧꯕꯤꯒꯅꯨ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯏꯃꯥꯂꯣꯟ ꯇꯝꯍꯟꯕꯤꯌꯨ ꯂꯥꯏꯔꯤꯛ ꯄꯥꯍꯟꯕꯤꯌꯨ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯍꯟꯕꯤꯌꯨ ꯂꯣꯟꯗꯨ ꯍꯤꯡꯉꯒꯅꯤ ꯑꯩꯈꯣꯏꯅ ꯍꯤꯡꯗꯧꯅꯤ ꯉꯁꯤ ꯑꯩꯒ ꯑꯣꯖꯥꯒ ꯉꯁꯤ ꯏꯃꯥꯂꯣꯟ ꯉꯥꯡꯅ ꯅꯨꯡꯁꯤꯗꯨꯅ ꯍꯦꯟꯅ ꯅꯛꯁꯟꯅꯔꯤꯁꯦ ꯏꯃꯥꯂꯣꯟꯁꯤꯅꯤ 이말론지 머리지에 레름더비 아이가 오자가수 비스토비아가 그노가 오래 수바이 오래 뭐지 농시는도 자이 the loan 나이시 야마 머리에 바 그놈은 마시 딱 그러가디 거기 거기 레이리게 바 거기 ꯍꯣꯏ ꯍꯣꯏ ꯆꯨꯝꯃꯤ ꯑꯣꯖꯥ ꯌꯥꯝꯅ ꯆꯨꯝꯕ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯥꯝꯅ ꯆꯨꯝꯂꯕ ꯋꯥꯐꯝꯅꯤ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯉꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯑꯣꯖꯥꯁꯨ ꯑꯁꯥꯝꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯂꯩꯔꯛ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯂꯝ ꯊꯥꯗꯣꯛꯑꯒ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯇꯥꯏꯕꯪꯄꯥꯟ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯔꯤꯌꯦꯂꯤꯇꯤꯁꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯐꯝ ꯃꯐꯝ ꯑꯩꯒꯤ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯟꯗ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯗꯤ ꯃꯩꯇꯩꯂꯣꯟ ꯁꯨꯝ ꯉꯥꯡꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯗꯁꯨ ꯃꯊꯪ ꯃꯊꯪ ꯇꯥꯛꯄꯤꯕ ꯑꯗꯨꯒ ꯂꯣꯏꯅ ꯃꯇꯥꯡ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯆꯥꯟꯁ ꯑꯃꯕꯨ ꯐꯪꯉꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟꯁꯤ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩꯈꯣই ꯑꯣꯖꯥ IASꯁꯨ ꯆꯪꯕꯤꯔꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯑꯣꯖꯥꯕꯨꯁꯨ ꯑꯩꯅ ꯇꯥꯕꯤꯔꯒꯗꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ